ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯅꯔꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯎꯝ ꯃꯌꯥꯝ ꯆꯪꯅꯔꯛꯑꯣ ꯋꯥꯔꯤ ꯁꯥꯁꯦ ꯉꯁꯤꯁꯦ ꯅꯦꯠꯄꯦꯛꯁꯨ ꯐꯣꯟ ꯄꯩꯁꯥꯁꯨ ꯉꯁꯤ ꯂꯣꯏꯔꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯅꯦꯠꯄꯦꯛꯁꯦ ꯖꯦꯅꯤ ꯍꯥꯏꯕꯀꯣ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯤ ꯂꯥꯛꯑꯣ ꯁꯔꯣꯟ ꯀꯥꯃꯩ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯎ ꯑꯥꯔ ꯌꯨ ꯕ꯭ꯔꯣ ꯑꯥꯏ ꯑꯦꯝ ꯐꯥꯏꯟ ꯕ꯭ꯔꯣ ꯖꯦꯅꯤꯅ ꯑꯦꯜ ꯑꯦꯝ ꯈꯨꯃꯟ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯗꯔ ꯕꯤꯕꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯇꯧ ꯂꯩꯌꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗ꯭ꯔꯦ ꯈꯪꯗꯦ ꯕꯤ 123 ꯍꯥꯏ ꯑꯩꯒꯤ ꯅꯦꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯧꯔꯤꯁꯦ ꯉꯁꯤꯁꯦ ꯅꯣꯡꯁꯨ ꯃꯪꯉꯦꯕꯀꯣ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯀꯦ ꯇꯧꯕꯅꯦꯕꯀꯣ ꯍꯌꯦꯡꯁꯦ ꯊꯔꯣꯏꯒ ꯄꯣꯛꯀ ꯇꯧꯔꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯊꯔꯣꯏꯗꯣ ꯈꯨꯜꯂꯨꯒꯦ ꯇꯧꯕꯅꯦꯕꯀꯣ ꯅꯣꯡ ꯃꯪꯉ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯍꯦꯜꯂꯣ ꯑꯦꯜ ꯑꯦꯝ ꯈꯨꯃꯟꯀꯣ ꯕꯤꯕꯤ ꯋꯥꯟꯗ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯃꯩꯀꯥꯏ ꯊꯣꯜꯂꯤꯌꯨ ꯀꯥꯃꯩ ꯍꯦꯜꯂꯣ ꯌꯨꯝꯈꯥꯏꯕꯝ ꯇꯕꯥꯁꯨꯝ ꯍꯥꯏ ꯗꯗꯥ ꯍꯦꯜꯂꯣ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯦꯀꯣ ꯂꯥꯛꯑꯣꯀꯣ ꯁꯔꯣꯟ ꯀꯥꯃꯩꯒꯥꯏꯕꯝꯗꯦ ꯌꯨꯝꯈꯥꯏꯕꯝ ꯇꯕꯥꯁꯨꯝ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯅꯀꯣ ꯈꯔ ꯅꯣꯡ ꯉꯥꯟꯕ ꯑꯗꯨꯒꯤꯅꯤ ꯉꯍꯥꯟ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯐ꯭ꯔꯟ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯐ꯭ꯔꯟ ꯀꯦꯝ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯝ ꯉꯥꯟꯅ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯒꯥꯏꯊꯥꯎ ꯃꯩꯒꯥꯡꯃ ꯍꯥꯏ ꯍꯦꯜꯂꯣ ꯊꯤꯡꯉꯝꯂꯤꯌꯨ ꯀꯥꯝꯁꯣꯟ ꯊꯧꯔꯝꯃꯩꯗꯥꯏ ꯂꯩꯁꯥꯡꯈꯣꯡ ꯃꯩꯗꯤ ꯕ꯭ꯔꯣ ꯍꯥꯏꯊꯣ ꯂꯩꯁꯥꯡꯈꯣꯡꯃꯩꯅꯦ ꯒꯩꯔꯩ ꯄꯥꯟꯕꯩ ꯅꯨꯡꯉꯥꯏꯕꯝꯗꯥꯏ ꯅꯨꯡꯉꯥꯏꯕꯝꯗꯦ ꯕ꯭ꯔꯗꯔ ꯃꯀꯥꯏ ꯊꯨꯏ ꯀꯥꯃꯩ ꯀꯨꯝꯕꯝꯗꯤꯅꯥ ꯑꯕꯨꯡ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯊꯔꯣꯏ ꯈꯨꯠꯂꯨꯒꯦꯅ ꯇꯧꯔ ꯂꯩꯕꯅꯦꯕꯀꯣ ꯒꯥꯔꯤꯝꯒ ꯑꯩꯒ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯦ ꯑꯗꯣ ꯅꯣꯡꯁꯦ ꯄꯨꯔꯥ ꯃꯪꯉ ꯂꯩꯔꯦꯕꯀꯣ ꯋꯦꯗꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯋꯦꯗꯔꯁꯦ ꯋꯦꯗꯔꯁꯦ ꯄꯨꯔꯥ ꯃꯝꯃ ꯂꯩꯔꯦꯕ ꯌꯨꯝꯈꯥꯏꯕꯝ ꯏꯅꯝꯃꯗꯤ ꯀꯗꯥꯏ ꯃꯥꯁꯤꯀꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯤꯅꯦ ꯃꯥꯁꯦ ꯁꯤꯗ ꯑꯃꯨꯛ ꯆꯥꯛꯀꯁꯦ ꯏꯟꯗꯛꯁꯟꯗ ꯊꯣꯡꯉꯤꯗꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯣꯛꯀꯥ ꯀꯣꯛꯀꯥ ꯊꯧꯕ ꯂꯩꯕ ꯁꯨꯡ ꯂꯦꯞ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯉꯤꯅꯤ ꯌꯦꯡꯉꯨꯛꯇꯣ ꯍꯧꯖꯤꯛꯁꯦ ꯌꯦꯡꯒꯦ ꯆꯥꯛꯇꯣ ꯆꯦꯡꯁꯤ ꯂꯩꯔꯤꯗꯣ ꯑꯃꯨꯛ ꯆꯥꯛ ꯊꯣꯡ ꯂꯩꯅꯤꯗꯣ ꯌꯦꯡꯉꯣ ꯄꯨꯡ ꯑꯅꯤꯒ ꯄꯨꯡ ꯑꯍꯨꯝꯕꯨꯗꯤ ꯇꯥꯗꯧꯔꯦꯀꯣ ꯆꯥꯛ ꯊꯣꯡꯉꯦ ꯃꯥꯅ ꯍꯧꯖꯤꯛ ꯏꯅꯝꯃ ꯎꯍꯜꯂꯛꯑꯣ ꯍꯥꯏꯕꯀꯣ ꯌꯨꯝꯈꯥꯏꯕꯝ ꯏꯐ ꯑꯥꯔ ꯌꯨ ꯐꯣꯔ ꯒꯣꯠꯇꯟ ꯃꯤ ꯑꯩ ꯀꯥꯎꯗꯤꯌꯦ ꯖꯦꯅꯤ ꯃꯩꯀꯥꯏ ꯊꯣꯏꯕꯝ ꯀꯥꯃꯩꯅꯤ ꯒꯥꯏꯅꯕꯝꯗꯥꯏ ꯒꯥꯏꯅꯕꯝꯗꯤ ꯁꯔꯣꯟ ꯀꯥꯃꯩ ꯅꯩꯈꯠ ꯃꯨꯛꯕꯥꯡ ꯁꯨꯆꯝꯈꯣ ꯊꯧꯔꯝꯃꯤꯗ ꯁꯔꯣꯟ ꯀꯥꯝꯃꯩ ꯅꯪꯊꯣ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯝꯃ ꯌꯥꯎꯍꯜꯂꯣ ꯕ꯭ꯔꯣ ꯃꯥꯗꯤ ꯇꯨ ꯁꯤꯗ ꯉꯟꯇꯥꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯂꯩꯔꯦ ꯁꯦ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯣꯛꯀꯥ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯇꯨꯝꯐꯝꯒ ꯑꯃ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯄꯨꯔꯥ ꯃꯁꯤ ꯅꯨꯄꯤꯁꯦ ꯕꯦꯔꯥꯅꯤꯀꯣ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯝꯃ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯕꯣ ꯀꯤꯡ ꯔꯥꯏꯁ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯕꯦꯛ ꯃꯥꯏ ꯂꯥꯏꯐ ꯏꯕꯨꯗꯧ ꯂꯨꯀ꯭ꯔꯥꯝ ꯍꯥꯏ ꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯦ ꯁꯆꯤꯉꯝ ꯀꯥꯝꯁꯟ ꯍꯥꯏ ꯑꯀꯥꯏꯅꯥ ꯒꯥꯏꯕꯝꯗꯥꯏ ꯒꯥꯏꯕꯝꯗꯦ ꯃꯥꯁꯦ ꯉꯟꯇꯥꯅ ꯆꯥꯛ ꯊꯣꯡ ꯂꯩꯔꯦ ꯏꯟꯗꯛꯁꯟꯗ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯀꯨꯀꯔꯁꯤ ꯅꯩꯕꯅꯤ ꯃꯌꯥꯝꯗꯣ ꯑꯁꯤꯒꯤꯁꯦ ꯏꯟꯗꯛꯁꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯃꯈꯥꯗ ꯀꯩꯅꯣ ꯌꯥꯎꯗꯕ ꯖꯥꯠꯇꯨꯅꯦꯕꯀꯣ ꯃꯥꯅ ꯆꯦꯡ ꯁꯤꯁꯦ ꯀꯌꯥꯅꯣ ꯀꯦꯖꯤ ꯑꯃꯕꯨꯗꯤ ꯐꯥꯗꯦ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯐꯥꯗꯤꯌꯦ ꯑꯁꯤꯗꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯃꯔꯤ ꯆꯥꯏꯕꯀꯣ ꯑꯉꯥꯡ ꯂꯩꯔꯦ ꯑꯩ ꯂꯩꯔꯦ ꯑꯗꯨꯒ ꯃꯥ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯤ ꯃꯔꯤꯅ ꯆꯥꯕ ꯆꯦꯡꯗꯨ ꯑꯁꯤ ꯀꯦꯖꯤ ꯑꯃꯗꯤ ꯈꯛꯇꯅꯤꯗꯣ ꯐꯥꯗꯦ ꯍꯥ ꯐꯥꯅꯤꯡꯉꯥꯏ ꯈꯤꯇꯪ ꯋꯥꯠꯄ ꯀꯦꯖꯤ ꯑꯃ ꯐꯥꯗꯦ ꯍꯥꯏꯕꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯦꯠꯃꯤꯗꯣ ꯈꯦꯠꯇꯣꯛꯄ ꯀꯧꯇꯥ ꯈꯦꯠꯄ ꯀꯧꯇꯥ ꯑꯃ ꯈꯦꯠꯄꯗꯣ ꯑꯗꯨ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯊꯔꯣꯏ ꯈꯨꯜꯂꯨꯗꯣꯏꯅꯤ ꯇꯧꯋꯤ ꯃꯥꯁꯦ ꯑꯁ ꯍꯌꯦꯡꯁꯦ ꯄꯣꯛꯀ ꯊꯔꯣꯏꯒ ꯆꯥꯕꯒꯤꯀꯣ ꯑꯝꯇ ꯆꯥ ꯌꯦꯡꯒꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤꯕꯀꯣ ꯊꯔꯣꯏꯒ ꯄꯣꯛ ꯊꯣꯡꯕꯗꯣ ꯆꯥꯗ꯭ꯔꯤ ꯑꯩꯁꯨ ꯑꯃꯐꯥꯎ ꯅꯪꯁꯨ ꯀꯩꯗꯧꯋꯦꯕ ꯆꯥꯗ꯭ꯔꯤꯕ ꯑꯣ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯍꯥꯎꯗꯧ ꯍꯌꯦꯡꯗꯤ ꯃꯥꯜꯂꯦ ꯆꯥ ꯌꯦꯡꯂꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ
สวยเข้มกำสันนี่ให้กันกันเดทันกับแม่นี่ไอจีเขา follow สูติเกนสุกังดันมักabong ai sugang pande ai sugang pande de ai ningon te video no edit kinu su ai tang katin na tin su mai tin te follow ga ke ai follow sugang pande laisram anjali na hai bo gairim di leitro asida chak thong na ba taw leire ma na tu mya chieng cham mu ki hai bo ko ma se hoji ki ma chieng cham mu ki humang hi adudi konsang wilson mete hai ba hello bro aduga women nailiu and hi Jenny bro not clear your video live aigi live se phone se 5G support ตꯧดบนี่นะ อุปาย leitre mayam aingondadi pa sengna ueba ko adubu phone se aigi 5 net na oiramba tare ko mayam saubi ba yadre aigi se problem se net na soidna oiramani ba ko aduna ne ba ko chak chadri po chak chare ayuk ki chak chaba loiraga nungdang gi chak thongine ba ko yumkhaibam tabusam na hai basi ko gons na hai ba ko bamsi hak bam lana ni jing hak ge so akai katina jing mai tong kha ba mai ma pa gren ni akai katina dark oi mai te krung ba ko na de yumkhaibam tabusum na hai ba ko kai gi no thieng na chak thong ni di nungdang gi chak thong ba ni ma yaw ko nungdang gi horen nungdang chan na ba ni ma na chak chi nganta na thong do le ra me ba ko aduna ne ba ko adune hek nongalak pati ko ka taw sum le to nupi ne ba ko kohen konsam wilson mai tai na ko mayek seng de na hai ai gi live se mayek se adum seng de na hai kamai taw ja na ai gyan ta dre me ai gi kaino sina oi doi ra khang ne net sina soi na oiram ngani ba ko me net nungai traba male aduna me saubing no ko king rice mai tai se tribal oi baro oi dabro mai tai se tribal oi bro oi dabro mai tai se इचिन नाव मैम को असुगुम्बगी मतंगदा याम का हेना खंगदेबको तसेंग हाय मतमदा मैतैदि ट्राइबल ओइरमोइदा को aduna मैम सिगुम मतंगदे तसेंगना खंगदे खंगदबना अनंब यामेबको aduna मैम साउबी नुको चिनाव किंग राइस गांग मै एसटी हाय सरोन का मे नंग आइटम मुदत थिनाचो नंगजाम एक्स सिनी लाइको तो थाइदे आई ग्यान तादे cây nấu hết thì là nó làm đến đã yung khai bam tabasum dadadi laibak yam phaye inama phabi ama phang hai ngai leina thagat chari china boko hawjik horen gi thong bani sak se myam ko horen gi tu mana thong leire horen gi thong bani hawjik ki natte boko Bindia kangujam aisu labuk satke tawbane nangi live tharak pasida amuk sanglak ke na hawjik se ibani se ngahak leiraga ibani su si cha insang ma thong ba leiraga ko labuk ta chatlu doi ni ba ko tharoi khun ba chatlu doi ni gan rai pan mi tabi gan tu tha ngasi di hawai kangtak chai myam ngasi di hawai kangtak chai thoibi moirang them thabak phaman bai inama namana noiba ngamdri do namana noiba ngamdri do ka chakre thobak phama inamana noiba ngamdri do kai mathel no inama mayam ngasi di ko asile lepo ma ikai live thao si kai ma tu silai to chỉ để lấy thôi, xong rồiยังโอเคมาละ ชอบจริงนะ ทับพัมมันไม่เนี่ยให้นั่งน้อยดิเชจุ่มโรบะฮะนั่งบนทับพัมแล้วเนี่ย พาดีนะ ดูกะใครจะเกรสัตว์สุยกำลูกำสนให้บะใครหน้าในขาดใครหน้าปุยแต่ลูทรงกังโงเดใช่ชักไปให้ไปใช่ชักไปให้บ้านะ ไอ้บอก ใช่ชักเราให้ประมาณเลยว่าอ๋อ ไอ้เจ๊ได้ ใช่ชักไปให้เตียให้มาสุก็ดูตานจาริชักรักเก็บก็อิรันดาคุมัน full support brother ให้บก็ thank you อิรันดาให้นี่ไงเลยเนี่ยทักเจอรี it's very tasty pork and snail together if cook it very famous in Thangal and Maram tribe this is
side it เฮ้ยไอ้คือเยงอะแกมยามซีเชก็ทารวยกะโปกระทงมันสิยามนะฮาวินะให้บ่ก็ಅದುเยงแล้วแกจินนาวจินนี่ก็เยงแล้วแกก็ไกริมseยามจำไม่ยามนุงซีข้างนั้นนี่ไงให้ นั่นก็ข้างนั้นนี่ ยาย ไง ข้างในสิ มากะข้างนั้นนี่ไงให้นั่งยาบรอย าย si pa sumay pa ay nasunod para kay bako อืม ay secret do di Gibson kamay na hay bako hi bro smiling art na hay bako hau than makhe cho bani gi net chi khra nuai tra ba male miyam na saubi gi nu ko you don't move from that place now it's clear now oh ai leng thodan sin tau re ko mya du ti ko smai na lei ke bako gai gong di nung si nungai de nang kai nai ni thong ko hak ti de thoi bi mai rang them inam masu dada su but loi male net nungai tho net nungai to bai orom ni miyam saw nu ko sathui pau dang hai sathui pau dang hai han ni saron kam au kai nau thai de ai gyan ta de abem cha hai na hai ba ko gon na hai nang ฮะ nang ตุชนะ nang kapui ko nang kai pui ko tabui gan song bam te insang di thong dri กัน cha ชมไปจ้ะ cha khak ta han thong จ้า ni หัน ko ทงบะ um ย่างจะไก่ทงด้วยนะข้างดิ bem cha full support bro hai thank you abem cha saron kam ni jen na lungo de jen na kai nei jen na lungo de thong ku hak ti de saron de surprise basa baseball na hai ba ko mai ek seng dre seng hello na hai ba ko ibani se somda lao somda mora puro o se keno thongjin ma pa na pham ge ba ko me me kheng go yang wa du ko ibani se net se kra stable oi da ma le ba ko tamo ha ashi pa du ga pa ka se kra ไม่เข่งเรียนนะฮะบอกก็ดูก็เดวิดโรนี่นะฮะบอกก็อินเอาเสกรีลำนึกอินโนงมาคุยรักเกสักจาระมาสามินนะเสียยายที่น่าคุยเสแค่โน้นได้กินเนี่ยบอกก็เลยช่างคงได้กินเนี่ยบอกยูน้ำหิดรมเลยช่างคงให้บอกดูได้กินเนี่ยบอกก็ไม่ยามเขาจะแค่วิดีโอไม่คลาสเสียงรักเปล่าไม่ยามแต่ให้บิวก็ไอ้บ้านนี้ดิขังเลยบอกก็วิดีโอเสีย ต่อท่านหมายของการหมายของ asi ngan budi nga le moi te cheng oi bo ko ibani da cheng na uri na ko asi moi de di cheng na ure ba ne ngai tar di ko king na se mai tai su tribal ama ni brother singmi ga tami ga machin manau ni haira ga mai tai se kamai na tribal oi da bo no khang ni ne adune isina ai jo ko ta cheng na masi ku mai matang se ahal lamanda phajana munna hangdradi miyam khangba ngamgdo ma de bako asengba aduna moida hana hangraba mathau tai bako adu asidi akoina khangeina hairu akoina khangbase yaude bako aduna moida hana mamutan hangba mathau ma tai bako chinawgi hangriba wa hangdo yam chumme bako adubu aina mamutan khangdabana maram oiraga aisu hairuroga soi khradi nuaite bako chinaw miyam ko aduna ne bako SK Selina kamay na jen ha thongku hakide kubar thoksom lanpu na hai ba hi bro nungai ri bro kumsi na hai ba ko yam thi na nungai ri hai ba tare chinnaw ko yam thi na nungai jari chinnaw di nungai ri ba ko Jenny where is the title prince your daughter na hai ba ko aigi icha nupi do asida moi mayam ba khoi de sanaba chakhi ba ko moi mayam ba singa ko goal mai samsan hai ba ko nang nei pai na sammi abung ai asam khau bamme ataw asam thab de asam khau bamme ataw kai pak khau mukbang su sam ko yae yum thok pa matam da kai pam ga mukbang sam ko thongku hakki de David Roni na hai ba ko inaw su isan su yam chamme yam si nang gi nonggi mong noigi mong ma taw do na hai ngai like na thagat chari yamba David Roni bo ko khona pan mai na nang kai pui le nang nai mu kaji lang na hai ngai like na thagat chari ko khona pan mai jing Sophie ko hello welcome my life
ꯄꯨꯁꯄꯥ ꯊꯣꯡꯕꯝꯅ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯀꯣ ꯅꯨꯄꯤꯕꯨ ꯂꯥꯜꯂꯦꯗꯤ ꯎꯁꯤꯠ ꯈꯪꯖꯥꯗꯦ ꯊꯧꯑꯣꯏꯗꯕ ꯊꯕꯛ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯂꯥꯛꯑꯦ ꯑꯂꯥꯏ ꯂꯣꯏꯔꯦ ꯃꯦꯀꯞ ꯐ꯭ꯂꯣꯔꯁꯅ ꯃꯦꯀꯞ ꯇꯧꯕꯤꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯦꯅ ꯂꯣꯏꯔꯦ ꯄꯤꯁꯨꯝꯒꯁꯦ ꯌꯦꯡꯉꯨ ꯇꯨ ꯍꯥꯏ ꯁ꯭ꯋꯥꯇꯤꯖꯃ ꯑꯩꯒꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯇꯤ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣꯒꯤ ꯍꯥꯏ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯁꯥꯔꯣꯇꯣ ꯍꯥꯏ ꯃꯌꯥꯝ ꯁꯨꯔꯣꯏꯇꯣ ꯁꯥꯔꯥꯏꯇꯝꯗꯨꯗ ꯍꯥꯏ ꯃꯌꯥꯝ ꯁꯨꯔꯇꯣ ꯁꯥꯔꯥꯏꯇꯨ ꯁꯥꯊꯨ ꯂꯄꯥꯡ ꯍꯥꯏ ꯄꯥꯏꯃꯣ ꯃꯌꯥꯝ ꯁꯥꯔꯥꯏꯇꯨꯅ ꯁꯥꯔꯣꯇꯣ ꯁꯥꯔꯥꯏꯇꯨ ꯀꯨꯝꯗ ꯀꯗꯥ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯔꯥꯏꯇꯨ ꯍꯥꯏ ꯃꯌꯥꯝ ꯁꯨꯇꯣ ꯍꯥꯏ ꯃꯌꯥꯝ ꯁꯥꯔꯤꯗꯣ ꯀꯗꯥ ꯇꯧꯕ꯭ꯔꯥ ꯃꯥ ꯁꯥꯗꯦ ꯍꯩꯇ꯭ꯔꯦ ꯉꯍꯥꯟꯃꯨꯛꯀꯤ ꯄ꯭ꯔꯦꯡ ꯇꯧꯕꯩ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯒꯦꯕꯀꯣ ꯃꯗꯨꯗ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇ꯭ꯔꯤꯀꯣ ꯀꯃꯦꯟꯁꯦ ꯊꯟꯊꯦ ꯑꯇꯥꯎꯊꯣ ꯗꯅꯤꯅꯦ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯁꯔꯣꯡ ꯀꯥꯝꯃꯦ ꯀꯨꯕꯥꯔ ꯊꯣꯛꯆꯣꯝ ꯁꯤꯡꯒꯜ ꯁꯦꯡꯂꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯀꯣ ꯑꯦꯁ ꯀꯦ ꯁꯦꯂꯤꯅꯥ ꯀꯥꯃꯩꯅ ꯑꯕꯨꯡ ꯄꯣꯛ ꯃꯣꯕꯥꯡ ꯁꯨꯅ ꯄꯠꯀꯨꯗ ꯊꯣ ꯄꯣꯛ ꯃꯣꯕꯥꯡ ꯇꯧꯒꯦ ꯃꯌꯥꯝ ꯑꯗꯣ ꯊꯔꯣꯏꯒꯀꯣ ꯊꯔꯣꯏꯒ ꯄꯨꯂꯞ ꯖꯥꯃꯨꯇꯦ ꯖꯥꯃꯨꯇꯦ ꯄꯨꯟꯅ ꯃꯤꯛꯁ ꯇꯧꯒꯦ ꯑꯗꯣ ꯃꯥꯏ ꯇꯤꯆꯤꯟ ꯃꯝꯇꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯊꯔꯣꯏꯒ ꯄꯣꯛꯀ ꯆꯥꯗꯣꯏꯁꯦ ꯑꯗꯣ ꯍꯌꯦꯡꯒꯨꯝꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩ ꯃꯥꯟꯕ꯭ꯔꯥ ꯃꯃꯥ ꯃꯥꯟꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯝꯃꯨꯀꯣ ꯃꯌꯥꯝꯒꯤ ꯃꯣꯠꯇꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯎꯔꯝꯒꯅꯤꯅꯀꯣ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯖꯦꯅꯤ ꯌꯣꯔ ꯋꯥꯏꯐ ꯏꯁ ꯕꯦꯔꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯂꯚ ꯍꯦꯌꯔ ꯀꯦꯌꯔ ꯁꯦ ꯃꯥꯒꯤ ꯁꯥꯏꯗꯀꯣ ꯍꯦꯟꯁꯦꯛ ꯇꯧꯕꯤꯌꯣꯅ ꯍꯥꯏꯌꯦꯕꯀꯣ ꯖꯤꯅꯤꯅꯀꯣ ꯍꯦꯟꯁꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯑꯩ ꯃꯇꯨꯡꯗ ꯍꯟꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯔꯣꯏꯕꯀꯣ ꯑꯩꯅ ꯉꯥꯏꯍꯥꯛꯃꯨꯛꯀꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤꯅ ꯈꯟꯗꯣꯛꯑꯒ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯌꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯄ꯭ꯔꯦꯡꯒꯤꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯀꯃꯦꯟ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯃꯤꯋꯥ ꯇꯥ ꯂꯩꯔꯤ ꯑꯩ ꯃꯤꯋꯥ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯀꯣ ꯃꯊꯪꯗ ꯇꯧꯈ꯭ꯔꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎꯖꯤꯅꯤꯀꯣ ꯈꯣꯟꯅꯥ ꯄꯥꯝꯃꯤ ꯅꯪꯅ ꯏꯃꯨ ꯍꯋꯥꯏ ꯂꯪꯅ ꯊꯣꯡꯀꯨ ꯍꯛꯇꯤꯅꯦ ꯈꯣꯟꯅꯥ ꯄꯥꯝꯃꯦ ꯗꯔꯇꯤꯅ ꯁꯦꯠ ꯍꯥꯏ ꯀꯨꯕꯥꯔ ꯊꯣꯛꯆꯣꯝ ꯂꯟꯄꯨꯅ ꯍꯣꯏ ꯕ꯭ꯔꯣꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯦ ꯑꯩ ꯏꯇꯣꯝꯇꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯩ ꯏꯇꯣꯝꯇꯅꯦ ꯄꯣꯛꯄ ꯒꯥꯏꯒꯣꯡꯗꯤꯟ ꯏꯟꯖꯦꯟꯅꯦ ꯅꯪꯀꯥꯏꯅꯩꯇ ꯅꯨꯡꯉꯥꯏꯅ ꯂꯨꯡꯕꯝꯃꯣꯗꯦ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯒꯥꯏꯒꯣꯡꯅꯦꯟ ꯀꯤꯡ ꯔꯥꯏꯁ ꯀꯨꯀꯤ ꯂꯩꯇꯕꯔꯣ ꯏꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇꯗꯤ ꯑꯩꯈꯣꯏꯁꯦ ꯆꯤꯡꯗꯒꯤ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯇꯝꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯔꯣꯡꯃꯩꯅꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯇꯝꯗ ꯂꯩꯕꯅꯦꯕꯀꯣ ꯏꯝꯐꯥꯜꯒ ꯑꯩꯈꯣꯏꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯦꯕꯀꯣ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦ ꯑꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯍꯣꯏꯅꯦ ꯑꯦꯔꯤꯌꯥꯁꯦ ꯃꯤ ꯈꯔ ꯈꯪꯗꯕꯅꯗꯤ ꯑꯩꯈꯣꯏꯁꯤ ꯆꯤꯡꯗꯒꯤꯔꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯆꯤꯡꯗꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯖꯦꯅꯤ ꯑꯥꯏ ꯋꯤꯜ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯥꯏ ꯋꯤꯜ ꯀꯝ ꯕꯦꯛ ꯃꯅꯤꯄꯨꯔ ꯌꯥꯏꯑꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯁꯤꯀꯣ ꯖꯦꯅꯤ ꯀꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯕꯥꯅꯣꯡ ꯍꯥꯏꯕꯀꯣ ꯗꯃꯅꯣꯡ ꯅꯣꯡꯃꯥꯏꯊꯦꯝ ꯍꯥꯏ ꯂꯥꯛꯑꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯖꯦꯅꯤ ꯍꯥꯏ ꯀ꯭ꯌꯨꯇꯤ ꯄꯥꯏ ꯄꯨꯁꯄꯥ ꯊꯥꯡꯖꯝꯅ ꯍꯥꯏꯌꯦꯕꯀꯣ ꯄꯨꯁꯄꯥ ꯊꯣꯡꯐꯝ ꯍꯥꯏꯕ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯅꯝꯃ ꯍꯥꯏꯗꯣꯏꯔꯥꯀꯣ ꯀꯞꯄꯗꯣ ꯅꯪꯅ ꯀꯞꯄꯗꯣ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯊꯤꯅ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯖꯀꯣꯞ ꯀꯥꯃꯩꯅ ꯍꯥꯏꯕꯀꯣ ꯖꯦꯟꯍꯛ ꯏꯆꯧ ꯉꯥ ꯅꯠꯇꯣ ꯊꯣꯡꯀꯨ ꯍꯛꯊꯤꯗꯦ ꯑꯗꯨꯒ ꯕ꯭ꯂꯤꯁ ꯖꯉꯥꯏꯂꯨꯡ ꯐꯥꯎ ꯃꯥꯏ ꯍꯥꯏ ꯕ꯭ꯔꯣ ꯁꯥꯆꯨꯏ ꯉꯝꯂꯨ ꯀꯥꯝꯁꯟ ꯅꯣꯏꯗꯧꯅ ꯆꯝꯕ ꯑꯗꯨꯒ ꯃꯒꯨꯟ ꯂꯩꯍꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯑꯩꯈꯣꯏ ꯂꯣꯟꯗ ꯋꯥ ꯍꯥꯏꯕꯁꯦ ꯌꯧꯕ ꯉꯝꯗꯦ ꯕꯥꯏ ꯏꯅꯥꯎ ꯑꯅꯤꯃꯛ ꯕꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯁꯥꯆꯨꯏ ꯉꯝꯂꯨ ꯀꯥꯝ ꯁꯣꯟꯕꯨꯀꯣ ꯏꯁꯀꯣꯔꯄꯤꯌꯣꯅ ꯍꯥꯏꯕꯀꯣ ꯇꯕꯨꯏ ꯒꯟꯆꯣ ꯍꯧꯖꯤꯛꯇꯤ ꯏꯟꯁꯥꯡ ꯊꯣꯡꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯆꯥꯛ ꯈꯛꯇ ꯍꯥꯟꯅ ꯆꯥꯛ ꯍꯥꯟꯅ ꯊꯣꯡꯕꯅꯦꯕꯀꯣ ꯊꯣꯡꯕ ꯁꯣꯝꯔꯥꯏꯅ ꯍꯥꯏꯕꯀꯣ ꯀꯔꯝꯕ ꯇ꯭ꯔꯥꯏꯞꯅꯣ ꯕ꯭ꯔꯣ ꯅꯣꯏꯁꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯃꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯔꯣꯡꯃꯩꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯑꯦꯁ ꯀꯦ ꯁꯤꯂꯤꯅꯥ ꯀꯥꯃꯩꯅ ꯍꯥꯏ ꯑꯕꯨꯡꯅ ꯀꯥꯏ ꯄꯨꯏ ꯇꯤꯡꯒꯨꯝ ꯑꯗꯨꯗ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅ ꯍꯥꯏꯕ 23 ꯍꯥꯏꯌꯣ 23 23ꯅꯦꯕꯀꯣ ꯊꯣꯏ ꯃꯣꯏꯔꯥꯡꯊꯦ ꯍꯥꯏꯌꯦ ꯐꯤ ꯁꯨꯅ ꯗꯗꯥ ꯍꯣꯏ ꯂꯥꯏꯐ ꯌꯦꯡꯉꯤꯅꯤ
ꯏꯅꯝꯃꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯥꯝ ꯆꯝꯃꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯊꯣꯏꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯐꯤ ꯁꯨꯅ ꯁꯤꯁꯦ ꯐꯤ ꯁꯨꯅ ꯁꯨꯅ ꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯁꯣꯝ ꯅꯥꯏꯅ ꯍꯥꯏꯕꯀꯣ ꯀꯔꯝꯕ ꯇ꯭ꯔꯥꯏꯞꯅꯣ ꯅꯪ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯔꯣꯡꯃꯩ ꯇ꯭ꯔꯥꯏꯞꯅꯦꯕꯀꯣ ꯔꯣꯡꯃꯩ ꯍꯥꯏꯕꯗꯣ ꯌꯥꯏꯈꯣꯝ ꯁ꯭ꯋꯤꯇꯤꯅ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯣꯏꯕꯥꯅꯤꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯖꯥꯁꯀꯣꯞ ꯀꯥꯃꯩ ꯇꯕꯨꯏ ꯀꯥꯏꯈꯣꯡꯗ ꯑꯕꯨꯡ ꯀꯥꯏ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯀꯥꯃꯩꯅꯦꯕꯀꯣ ꯀꯥꯃꯩ ꯀꯥꯏꯈꯣꯡꯅꯦꯕꯀꯣ ꯁꯔꯣꯟ ꯅꯥ ꯇꯣꯏ ꯑꯥꯏꯊꯣ ꯀꯄꯨꯏ ꯂꯨꯏ ꯀꯨꯝꯊꯦ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯥꯜꯂꯦꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯖꯦꯅꯤ ꯀꯦ ꯖꯦꯅꯤ ꯅꯥꯏꯁ ꯂꯤꯞꯁꯇꯤꯛꯅ ꯍꯥꯏ ꯅꯪꯒꯤ ꯂꯤꯞꯁꯇꯤꯛꯅ ꯅꯥꯏꯁ ꯂꯤꯞꯁꯇꯤꯛꯅ ꯍꯥꯏꯌꯦꯕꯀꯣ ꯖꯨꯂꯤꯇꯣ ꯀꯣꯃꯥꯂꯤꯡ ꯍꯥꯏ ꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯀꯔꯦꯡꯁꯣꯟ ꯕꯔꯦꯝꯅ ꯍꯥꯏꯕꯀꯣ ꯃꯔꯤꯌꯝ ꯏꯇꯩꯃꯗꯣ ꯆꯥꯛ ꯌꯥꯝ ꯆꯥꯎ ꯀꯣ ꯍꯥꯏ ꯅꯪ ꯆꯥꯛ ꯌꯥꯝ ꯅꯪ ꯆꯥꯛ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯕꯀꯣ ꯑꯥ ꯆꯥꯛꯄꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯆꯥꯏꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯅꯨꯄꯤꯅꯤ ꯏꯟꯁꯥꯡ ꯍꯥꯎꯔꯗꯤ ꯃꯥꯁꯦ ꯎꯝ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯕꯦꯕꯤ ꯕꯦꯕꯦ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯕꯦꯕꯦ ꯋꯥꯍꯦꯡꯕꯝꯅ ꯀꯩ ꯂꯝꯗꯒꯤꯅꯣꯅ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯋꯥꯡꯒꯣꯏ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯌꯨꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯊꯤꯌꯥꯝ ꯂꯩꯁꯥꯡꯈꯣꯡ ꯍꯥꯏꯔꯁꯨ ꯈꯪꯉꯦ ꯋꯥꯡꯒꯣꯏꯗꯒꯤꯁꯨ ꯑꯗꯨꯝ ꯅꯛꯅꯔꯦ ꯑꯩꯈꯣꯏꯒ ꯅꯛꯅ ꯂꯩꯕꯁꯦ ꯋꯥꯡꯒꯣꯏ ꯌꯨꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯑꯗꯒꯤ ꯑꯁꯤꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯛꯅ ꯂꯩꯔꯤꯁꯦ ꯏꯁꯀꯣꯔꯄꯤꯌꯣ ꯕ꯭ꯔꯣꯅ ꯕ꯭రోꯒꯤ ꯋꯥꯏꯐꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯀꯩꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯥꯝꯖꯕꯁꯦ ꯀꯩꯅꯣꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤꯁꯦ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯍꯥꯎ ꯑꯩꯅ ꯏꯅꯦꯗꯣ ꯃꯉꯣꯟꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯕꯁꯤ ꯑꯦ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯝ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯗꯒꯤ ꯑꯇꯩ ꯑꯇꯩꯀꯣ ꯑꯗꯨꯝ ꯂꯣꯏ ꯄꯥꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯅꯤꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨ ꯃꯥ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯀꯣ ꯍꯥꯏꯕꯗꯤ ꯑꯁꯤ ꯈꯛꯇꯗ ꯄꯥꯝꯃꯦ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯃꯥꯅꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃꯈꯛꯀꯨꯝꯕ ꯍꯣꯏ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩ ꯅꯉꯣꯟꯗ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯈꯪꯗꯦꯕꯀꯣ ꯌꯥꯝꯃꯦꯕ ꯂꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯄꯥꯝꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯦ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯣꯏꯕꯝ ꯅꯨꯃꯤꯠꯇ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯃꯌꯦꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯥꯎꯕꯤꯔꯤꯅꯨꯀꯣ ꯑꯩꯒꯤ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦꯀꯣ ꯖꯦꯅꯤ ꯖꯦꯅꯤ ꯗꯤꯁ ꯌꯔ ꯕꯦꯁ ꯀꯣꯄꯜ 2025 ꯏꯟ ꯌꯣꯔ ꯀꯣꯄꯜ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯐꯦꯃꯤꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯖꯦꯅꯤꯕꯨꯀꯣ ꯑꯕꯨꯡ ꯇꯣꯡ ꯇꯤꯡꯀꯨꯝ ꯑꯗꯨꯗ ꯑꯩ ꯇꯤꯡꯀꯨꯝ 25 ꯆꯩꯀꯨꯝ ꯊꯤꯅꯦ ꯇꯤꯡꯀꯨꯝ 25 ꯇꯦ ꯑꯗꯨꯅ ꯑꯦꯁ ꯀꯦ ꯁꯤꯂꯤꯅꯥꯠ ꯀꯥꯝꯃꯩꯅꯦ ꯅꯦꯠ ꯒꯥꯏ ꯆꯪꯃꯛ ꯀꯨꯝꯃꯤ ꯑꯕꯨꯡ ꯁꯦꯡꯃꯒꯦ ꯑꯩ ꯅꯦꯠꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯩ ꯉꯥꯛꯇ ꯍꯥꯏꯌꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯑꯋꯣꯏꯕ ꯑꯩꯒꯤ ꯐꯣꯟ ꯑꯣꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨꯀꯣ ꯅꯦꯠꯁꯦ ꯑꯩꯒꯤ ꯐꯣꯟꯁꯤꯅ ꯑꯣꯏꯕ ꯇꯥꯔꯦ ꯀꯤꯡ ꯔꯥꯏꯁꯅ ꯍꯥꯏꯌꯦꯕꯀꯣ ꯌꯥꯝꯅ ꯆꯥꯔꯒ ꯅꯣꯏꯗꯕ ꯃꯤ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯗꯤ ꯅꯣꯏꯒꯠꯂꯅꯤ ꯑꯗꯨꯅꯦ ꯌꯥꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯆꯥꯔꯁꯨ ꯌꯥꯝ ꯅꯣꯏꯗꯕ ꯃꯤ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯆꯝꯒ ꯇꯤ ꯑꯥꯔ ꯁꯤꯗꯥꯏꯅ ꯀꯥꯏ ꯆꯝ ꯀꯥꯞꯄ ꯑꯧ ꯃꯥꯅꯦ ꯑꯩꯈꯣꯏꯁꯦ ꯇꯤ ꯑꯥꯔ ꯁꯤꯅꯦꯕꯀꯣ ꯏꯁꯀꯣꯔꯄꯤꯌꯣ ꯕ꯭ꯔꯣꯒꯤ ꯋꯥꯏꯐꯇ ꯑꯃꯨꯛ ꯍꯪꯒꯦ ꯏꯅꯝꯃꯅ ꯕ꯭ꯔꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯀꯩꯅꯣ ꯄꯥꯝꯗꯕ ꯃꯥꯁꯤꯀꯣ ꯃꯥꯁꯤ ꯃꯁꯤ ꯏꯁꯀꯣꯔꯄꯤꯌꯣ ꯍꯥꯏꯁꯤꯅꯀꯣ ꯃꯥꯒꯤ ꯋꯥꯍꯪꯁꯤ ꯌꯥꯏꯀꯣ ꯑꯩ ꯌꯥꯏꯀꯣ ꯃꯥꯅꯀꯣ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯣꯒꯤ ꯋꯥꯏꯐꯁꯦ ꯕ꯭ꯔꯣꯒꯤ ꯋꯥꯏꯐꯇ ꯑꯃꯨꯛ ꯍꯪꯒꯦ ꯏꯅꯝꯃ ꯕ꯭ꯔꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯦ ꯀꯔꯤꯅꯣꯅ ꯍꯥꯏꯕ ꯅꯛꯁꯤꯜꯂꯣꯅ ꯍꯥꯏꯌꯣ ꯑꯗꯨꯕꯨ ꯄꯥꯝꯗꯕꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯕ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯥꯝꯗꯕ ꯄꯥꯝꯗꯕ ꯑꯩꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯣꯏꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕ ꯀꯔꯤꯅꯣꯕ ꯑꯃꯈꯛ ꯍꯥꯏꯌꯣ ꯑꯃꯈꯛ ꯑꯥ ꯂꯩꯕꯨꯗꯤ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ
ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ อดูอดูชูอดูให้เอาเนี่ยครั้งเลยนะ ꯑꯃꯈꯛꯇꯪ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯋꯥ ꯀꯩꯀꯥ ꯉꯥꯡꯅꯕ ꯌꯥꯗꯕ ꯃꯥꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯐꯤꯡꯒꯠꯄ ꯇꯥꯠꯇꯀꯣ ꯁꯥꯎꯒꯟꯕꯗꯣ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯕ ꯑꯗꯨ ꯍꯥꯏꯔꯒꯦ ꯂꯩꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯍꯥꯏꯔ ꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯄꯥꯝꯗꯕꯨꯗꯤ ꯂꯩꯕ ꯑꯗꯨ ꯍꯥꯏꯔꯣꯏ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯁꯣꯔꯠ ꯇꯦꯝꯄꯔ ꯑꯣꯏꯌꯦ ꯑꯗꯒꯤ ꯑꯥ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯍꯦꯛꯇ ꯁꯥꯎꯒꯟꯕ ꯖꯥꯠꯇ ꯇꯧꯋꯦ ꯁꯥꯎꯒꯟꯕ ꯖꯥꯠꯇꯣ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯩꯁꯨ ꯈꯪꯗꯦꯕ ꯁꯤꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯔꯣ ꯑꯃ ꯑꯃ ꯑꯣꯏꯔꯣꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯕꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯀꯜꯂꯦ ꯑꯩꯅ ꯍꯦꯠ ꯑꯣꯏꯔꯦ ꯍꯥꯏꯕꯩ ꯅꯠꯇꯕꯀꯣ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯃꯤꯅ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯉꯥꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒꯗꯤ ꯑꯩꯁꯨ ꯍꯦꯛꯇ ꯑꯩꯗꯤ ꯁꯣꯔꯠ ꯇꯦꯝꯄꯔ ꯑꯃ ꯑꯣꯏꯀꯣ ꯑꯗꯨ ꯁꯥꯎꯔꯗꯤ ꯑꯗꯨꯝ ꯕꯪ ꯑꯗꯨꯝ ꯁꯥꯎꯒꯠꯂꯦꯕ ꯃꯣꯏꯒ ꯍꯦꯛ ꯉꯥꯡꯅꯔꯀꯥꯟꯗ ꯍꯦꯛꯇ ꯑꯗꯨꯝ ꯑꯩ ꯍꯦꯛꯇ ꯁꯥꯎꯒꯠꯂ ꯃꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯥꯟꯕ ꯖꯥꯠꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯁꯥꯎꯕꯅꯦꯕ ꯃꯣꯏꯒ ꯋꯥ ꯍꯦꯛ ꯉꯥꯡꯅꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯀꯨꯏꯅꯗꯤ ꯁꯥꯎꯔꯝꯃꯣꯏ ꯌꯥꯔꯦ ꯑꯩ ꯀꯨꯏꯅꯗꯤ ꯁꯥꯎꯗꯕꯅꯦ ꯁꯥꯎꯕ꯭ꯔꯅꯦ ꯍꯥ ꯀꯨꯏꯅꯗꯤ ꯁꯥꯎꯗꯦꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯥꯎꯔꯒꯀꯣ ꯍꯣꯔꯦꯟꯁꯨ ꯑꯗꯨꯝ ꯀꯧꯅꯤꯗ ꯑꯩ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦꯕꯀꯣ ꯀꯨꯏꯅꯗꯤ ꯃꯌꯥꯝ ꯁꯥꯎꯕꯗꯤ ꯍꯩꯇꯦꯕꯀꯣ ꯑꯩꯁꯦꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯋꯥꯔꯤ ꯀꯩꯀꯥ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯁꯤꯅꯦꯕꯀꯣ ꯏꯁꯀꯣꯔꯄꯤꯌꯣꯅꯀꯣ ꯅꯪ ꯀꯤꯡ ꯔꯥꯏꯁꯅ ꯍꯥꯏ ꯀꯕꯨꯏ ꯂꯣꯟꯁꯨ ꯀꯕꯨꯏ ꯂꯣꯟ ꯀꯕꯨꯏꯒꯤ ꯂꯣꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯀꯣ ꯀꯕꯨꯏꯒꯤ ꯂꯣꯟ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯕꯀꯣ ꯖꯦꯅꯤ ꯌꯣꯔ ꯁꯣꯔ ꯅꯦꯝ ꯏꯁ ꯀꯥꯃꯩ ꯕ꯭ꯔꯣ ꯃꯥꯏ ꯀꯥꯃꯩ ꯑꯣ ꯃꯥꯅꯦ ꯑꯩꯁꯦ ꯀꯥꯃꯩꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯣꯏ ꯏꯃꯥꯁꯨ ꯀꯥꯃꯩꯅꯦꯕꯀꯣ ꯏꯠꯁ ꯑꯣꯀꯦ ꯒꯦꯠ ꯑ ꯅ꯭ꯌꯨ ꯐꯣꯟ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯀꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯗꯒꯤ ꯀꯔꯤꯗꯒꯤꯗꯤ ꯑꯗꯨꯝ ꯁꯦꯡꯉꯦ ꯖꯁ ꯑꯩꯒꯤ ꯐꯥꯏꯚ ꯖꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕꯀꯣ 5Gꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕꯗꯣ ꯍꯧꯖꯤꯛꯁꯤ 4Gꯅꯤ ꯍꯥꯏꯔꯁꯨ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯀꯣ ꯑꯗꯨꯅꯅꯦꯕꯀꯣ 4Gꯅꯤ ꯍꯥꯏꯔꯁꯨ ꯅꯦꯠꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯟꯅꯒꯤꯗꯧꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯌꯧꯗ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ 5G ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ 5Gꯗꯒꯤ ꯑꯃꯨꯛ 4G ꯑꯃꯨꯛ ꯈꯔ ꯁꯤꯊꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦꯕ ꯂꯟꯖꯥꯏꯔꯨ ꯒꯣꯟꯃꯥꯏ ꯍꯥꯏ ꯏꯁꯀꯣꯔꯄꯤꯌꯣ ꯂꯩꯕꯗꯤ ꯃꯌꯥꯝ ꯖꯤꯅꯤ ꯍꯣꯏ ꯃꯥꯅꯦ ꯂꯩꯕꯨꯗꯤ ꯃꯥꯁꯨ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯌꯦꯕꯀꯣ ꯃꯉꯣꯟꯗꯀꯣ ꯃꯥꯒꯤ ꯑꯗꯨ ꯑꯩꯗꯤ ꯍꯥꯏꯔꯣꯏꯕꯀꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯗꯤ ꯉꯝꯗꯅꯒ ꯍꯥꯏꯗꯣꯛꯑꯦꯕ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯣꯛꯁꯤꯅꯀꯣ ꯖꯤꯅꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤ ꯑꯥꯏ ꯋꯥꯟ ꯑꯣꯐ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯇꯨꯞꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯣ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯂꯤꯡ ꯍꯥꯞꯄꯕꯅꯤ ꯗꯥꯏꯔꯦꯛ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯕꯥꯅꯤ ꯑꯩꯅ 25 ꯃꯥꯅ 23 ꯇꯤꯡꯔꯁ ꯃꯩꯇꯩꯒꯤ ꯂꯨꯍꯣꯡ ꯀꯌꯥ ꯌꯥꯎꯔꯒꯦ ꯏꯌꯥꯝꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯃꯩꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕꯀꯣ ꯑꯩꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯏꯃꯥꯟꯅꯕꯗꯤ ꯌꯥꯝꯅ ꯂꯩꯕ ꯕꯥꯔꯇꯣꯟ ꯑꯝꯇ ꯂꯥꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯨꯍꯣꯡꯕ ꯑꯝ ꯆꯠꯇ꯭ꯔꯤꯗꯀꯣ ꯄꯨꯟꯁꯤꯒꯤꯁꯨ ꯆꯠꯇ꯭ꯔꯤ ꯂꯨꯍꯣꯡ ꯑꯃꯈꯛꯇꯅꯤ ꯆꯠꯈꯤ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯌꯥꯎꯕꯃꯛꯇꯤ ꯅꯠꯇꯦ ꯄꯣꯌꯦꯡ ꯄꯤꯕ ꯍꯥꯏꯕ꯭ꯔꯥ ꯄꯣꯄꯥꯡ ꯄꯤꯕ ꯍꯥꯏꯕ꯭ꯔꯥ ꯑꯣ ꯆꯠꯈꯤꯌꯦ ꯅꯣꯡꯃ ꯑꯩꯒꯤ ꯈꯪꯉꯦ ꯊꯕꯛ ꯈꯪꯉꯦ ꯁꯨꯃꯤꯟꯅꯕ ꯕꯣꯔꯣ ꯃꯤꯁꯇ꯭ꯔꯤ ꯑꯃꯒꯀꯣ ꯐꯩꯌꯦꯕ ꯑꯗꯨ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯦ ꯑꯗꯨ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯒ ꯂꯥꯛꯄ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯑꯃꯈꯛꯇ ꯆꯪꯈꯤ ꯑꯩ ꯃꯣꯏ ꯑꯗꯨꯗ ꯃꯣꯏ ꯁꯨꯃꯥꯡꯗꯒ ꯈꯔ ꯃꯤ ꯌꯥꯝ ꯂꯩꯔꯒ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨ ꯈꯛꯇꯅꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯗꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯈꯛꯇ ꯊꯤꯟꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯆꯠꯊꯣꯛꯎꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯀꯨꯝꯍꯩ ꯈꯨꯗꯤꯡꯒꯤꯗꯤ ꯃꯣꯏꯅ ꯀꯨꯝꯍꯩ ꯑꯃ ꯂꯩꯔꯁꯨ ꯏꯟꯚꯥꯏꯠ ꯂꯥꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯃꯥꯟꯅꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯊꯟ ꯀꯥꯝꯃꯩꯅ ꯍꯥꯏꯕꯀꯣ ꯁꯣꯔꯠ ꯇꯦꯝꯄꯔꯁꯨ ꯃꯩꯅꯨꯟ ꯔꯨꯏꯖꯦꯟ ꯃꯩ ꯈꯧꯊꯣ ꯃꯩꯇ ꯇꯣꯡꯗꯦ ꯖꯦꯟ ꯆꯨꯏ ꯔꯤ ꯂꯧ ꯇꯣꯡꯗꯦ ꯁꯣꯔꯠ ꯇꯦꯝꯄꯔꯅꯦ ꯁꯣꯔꯠ ꯇꯦꯝꯄꯔ ꯁꯨ ꯃꯩꯅꯨꯟ ꯔꯨꯏꯖꯦꯟ ꯃꯩ ꯈꯧꯊꯣ ꯃꯥꯏ ꯇ ꯇꯣꯡꯗꯦ ꯃꯥꯏ ꯇꯥ ꯇꯣꯡꯗꯦ ꯃꯥꯏ ꯇꯥ ꯇꯣꯡꯗꯦ ꯍꯥꯏꯕꯗꯤ ꯃꯥꯏꯁꯤꯀꯣ ꯖꯤꯟ ꯆꯨꯏ ꯔꯤꯗꯤ ꯂꯧ ꯇꯣꯡꯗꯦ ꯅꯨꯡꯁꯤꯅ ꯇꯧꯋꯦꯅ ꯍꯥꯏꯕꯀꯣ ꯊꯣꯡꯀꯨ ꯍꯛꯇꯤꯅꯦ ꯊꯟ ꯀꯥꯝꯃꯩꯅ ꯍꯥꯏꯁꯤꯀꯣ ꯀꯕꯨꯏꯒꯤ ꯂꯣꯟ ꯇꯝꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯁꯣꯏꯔꯦꯅ ꯌꯥꯏꯑꯦ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯁꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯪꯂꯛꯑꯣ ꯑꯩ ꯑꯟꯁꯔ ꯑꯩ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯀꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯄꯥꯝꯕꯗꯣ
ꯍꯥꯏꯔꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯀꯦ ꯅꯪ ꯆꯥꯛꯇꯣ ꯀꯥꯝꯃꯕꯣ ꯁꯨꯝ ꯁꯤꯡꯍꯜꯍꯧꯗꯦ ꯑꯃ ꯑꯣ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯒꯥꯏꯒꯣꯡꯗꯤꯟ ꯍꯥꯏꯕꯀꯣ ꯖꯦꯟꯅ ꯕꯝꯃꯣ ꯅꯪ ꯀꯥꯏꯅꯩ ꯊꯣꯡꯀꯨ ꯍꯛꯇꯤꯗꯦ ꯖꯦꯅꯤ ꯀꯦ ꯖꯦꯅꯤ ꯋꯤꯜ ꯁꯞꯄꯣꯔꯠ ꯑꯦꯟ ꯍꯦꯜꯞ ꯄ꯭ꯂꯤꯁ ꯇꯦꯜ ꯌꯣꯔ ꯏꯟꯁꯇꯥ ꯑꯥꯏ ꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯁꯨ ꯕꯥꯏꯍꯠ ꯇꯧꯗꯦꯕꯀꯣ ꯑꯩꯒꯤ ꯏꯟꯁꯇꯥ ꯑꯥꯏ ꯗꯤꯗꯣ ꯀꯩꯅꯣꯗ ꯂꯩꯕꯅꯦꯕ ꯑꯩꯒꯤ ꯌꯨꯇꯨꯞꯀꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯆꯪꯉꯣ ꯄ꯭ꯔꯣꯐꯥꯏꯜ ꯆꯪꯉꯀꯥꯟꯗ ꯃꯣꯏꯒꯤ ꯏꯟꯐꯣ ꯍꯥꯏꯅ ꯃꯣꯔ ꯍꯥꯏꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯂꯤꯡ ꯐꯦꯁꯕꯨꯛꯀꯤ ꯂꯤꯡ ꯑꯩꯒꯤ ꯖꯤꯃꯦꯜ ꯂꯤꯡ ꯀꯣ ꯑꯗꯨꯗ ꯍꯥꯞꯄꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯣ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯁꯦꯕꯀꯣ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯈꯣꯡ ꯁꯥꯖꯤꯡ ꯍꯧꯋꯦꯕ ꯐꯝꯍꯟꯕꯩꯔꯥ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯑꯥꯏꯗꯤꯗꯣ ꯑꯩ ꯕꯥꯍꯠ ꯇꯧꯗꯦ ꯑꯩ ꯏꯟꯁꯇꯥꯗꯨ ꯊꯣꯏꯗꯣꯛꯅ ꯄꯥꯏꯗꯦꯕꯀꯣ ꯑꯗꯨꯅꯦꯕꯀꯣ ꯏꯁꯀꯣꯔꯄꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯌꯨꯇꯨꯕꯔ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯒꯤ ꯑꯩꯉꯣꯟ ꯏꯕꯥꯅꯤꯔꯥ ꯅꯪ ꯍꯥꯏꯔꯣꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯪ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯈꯪꯗꯦꯗ ꯌꯨꯇꯨꯕꯔꯁꯦ ꯑꯩꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯅꯤꯅꯦꯕꯀꯣ ꯑꯅꯤꯁꯦ ꯐꯥꯒꯤ ꯖꯨꯒꯥꯏꯗꯅ ꯇꯁꯦꯡꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯕꯦꯔꯣꯟ ꯊꯣꯛ ꯊꯥꯛ ꯇꯥꯏꯝꯗꯣ ꯑꯗꯨ ꯑꯩ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯀꯩꯅꯣꯔꯣꯝꯗ ꯍꯥꯏꯔꯒꯅ ꯐꯥꯔꯃꯔ ꯂꯩꯔꯦ ꯃꯃꯤꯠꯇꯣ ꯐꯥꯔꯃꯔ ꯂꯩꯔꯦ ꯃꯃꯤꯠꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯉꯥꯛꯇꯁꯨ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯈꯔ ꯄꯥꯝꯖꯅ ꯌꯦꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯕꯥꯅꯤꯁꯦ ꯑꯩꯅ ꯄꯥꯝꯖꯅ ꯌꯦꯡꯉꯤ ꯕꯦꯔꯣꯟ ꯊꯣꯛꯊꯥꯛ ꯇꯥꯏꯝ ꯍꯥꯏꯕꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯩꯁꯨ ꯂꯥꯏꯀꯤ ꯄꯥꯏꯔꯝꯃꯦ ꯃꯌꯥꯝꯀꯣ ꯑꯗꯨ ꯄꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯗꯤ ꯄꯨꯟꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯨꯟꯗ꯭ꯔꯁꯨ ꯑꯗꯨꯕꯨ ꯌꯥꯝ ꯊꯦꯡꯅꯔꯝꯃꯦ ꯍꯥꯏꯕ ꯍꯧꯃꯤꯟꯅꯔꯛꯄꯅꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅꯀꯣ ꯃꯣꯏꯁꯨ ꯂꯥꯏꯀꯤꯗꯤ ꯍꯧꯔꯛꯄꯅꯤ ꯑꯩꯁꯨ ꯂꯥꯏꯀꯤ ꯄꯥꯏꯔꯤꯉꯩꯗꯒꯤ ꯍꯧꯔꯛꯄꯅꯦꯕꯀோ ꯑꯗꯨ ꯅꯥꯕꯨ ꯃꯩꯀꯥ ꯍꯥꯏꯕꯗꯣꯀꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯒ ꯂꯥꯏꯀꯤ ꯑꯃꯈꯛꯇꯗ ꯄꯥꯏꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯍꯧꯒꯠꯈꯤꯕꯅꯤ ꯑꯗꯨ ꯃꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯦ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯊꯥꯒꯠꯂꯛꯇꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕ ꯃꯇꯝꯗ ꯕꯦꯔꯣꯟꯗꯣ ꯑꯩ ꯁꯨꯝ ꯍꯥꯟꯅ ꯃꯥꯒꯤ ꯑꯗꯨꯝ ꯈꯔ ꯄꯥꯝꯃꯛꯑꯦ ꯅꯪ ꯍꯥꯏꯔꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯨꯇꯨꯕꯔ ꯀꯅꯥꯅꯣ ꯃꯅꯤꯄꯨꯔꯗ ꯈꯪꯗꯦꯗ ꯑꯣꯏꯔꯣꯅꯦ ꯍꯥ ꯈꯪꯗꯦꯗ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯅꯪꯒꯤꯗꯤ ꯅꯣꯏ ꯅꯨꯄꯤꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯗꯤ ꯅꯪ ꯀꯦꯕ ꯈꯣꯠꯄ ꯌꯥꯝ ꯌꯦꯡꯕ ꯑꯗꯒꯤ ꯅꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯨꯛꯕꯥꯡꯒꯨꯝꯕ ꯇꯧꯕ ꯌꯥꯝ ꯌꯦꯡꯉꯤꯗꯨꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏ ꯈꯪꯗꯦꯗ ꯀꯔꯝꯕ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯒ ꯑꯗꯨꯝ ꯌꯥꯝ ꯄꯥꯝꯃꯦꯅ ꯌꯦꯡꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯎꯝ ꯌꯦꯡꯗꯤ ꯌꯦꯡꯉꯒꯀꯣ ꯑꯥ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯈꯪꯗꯦꯗ ꯈꯪꯗꯦ ꯑꯄꯥꯝꯕ ꯂꯩꯇꯦ ꯅꯪꯒꯤ ꯎꯝ ꯑꯩꯒꯤꯗꯤ ꯕꯦꯔꯣꯡꯒ ꯐꯥꯔꯃꯔ ꯂꯩꯔꯦ ꯃꯃꯤꯠꯇꯣ ꯑꯗꯨ ꯎꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯄꯥꯔꯁꯤ ꯄꯤꯎ ꯆꯨꯏ ꯂꯨꯝ ꯀꯥꯝꯕ ꯍꯥꯏꯅ ꯁꯨ ꯍꯛ ꯕꯝꯗꯦ ꯆꯣ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯄꯥꯎꯅꯤ ꯄꯨꯅꯤ ꯕꯂꯥ ꯑꯣꯏꯅꯥꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯂꯥꯛꯑꯣ ꯃꯌꯥꯝꯁꯤ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯖꯦꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯌꯨ ꯑꯥꯔ ꯌꯪꯒꯔ ꯗꯦꯟ ꯃꯤ ꯀꯣꯜ ꯃꯤ ꯑꯄꯤ ꯇꯨꯗꯦ ꯑꯣꯟꯋꯥꯔꯗ ꯊꯤꯡ ꯗꯦꯠ ꯑꯥꯏ ꯑꯦꯝ ꯑꯦꯜꯗꯔ ꯁꯤꯁꯇꯔ ꯑꯣ ꯑꯄꯤꯅ ꯍꯥꯏꯅ ꯀꯧꯕꯀꯣ ꯑꯄꯤ ꯍꯥꯏꯅ ꯀꯧ ꯍꯥꯏꯕꯅꯦ ꯃꯥ ꯍꯥꯏꯁꯦꯀꯣ ꯑꯩꯅ ꯈꯔ ꯊꯦꯡꯀ꯭ꯌꯨ ꯑꯉꯥꯡ ꯑꯄꯤ ꯑꯣꯏꯕꯩ ꯑꯣꯏꯔꯝꯒꯅꯤ ꯖꯦꯅꯤꯀꯣ ꯑꯗꯨꯗꯤ ꯀꯦꯅꯤ ꯍꯩꯈꯝꯅ ꯍꯥꯏꯕꯀꯣ ꯆꯤꯆꯦꯒꯤ ꯀꯩ ꯀꯧꯒꯦ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯃꯥꯜꯂꯦꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯃꯤꯡ ꯆꯤꯆꯦꯒꯤ ꯀꯩ ꯒꯥꯏꯔꯤꯝ ꯒꯥꯏꯔꯤꯝ ꯀꯧꯋꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯎꯝ ꯃꯌꯥꯝꯀꯣ ꯑꯩꯅ ꯍꯦꯟꯅ ꯍꯪꯂꯒ ꯂꯩꯔꯝꯃꯦ ꯅꯕꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦ ꯏꯆꯦ ꯀꯧꯔꯛꯑꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯁꯀꯣꯔꯄꯤꯌꯣꯁꯨ ꯏꯁꯀꯣꯔꯄꯤꯌꯣꯅ ꯍꯥꯏꯁꯤꯀꯣ ꯃꯥꯁꯨ ꯏꯆꯦ ꯀꯧꯔꯛꯑꯣ ꯍꯥꯏꯕꯀꯣ ꯇꯨꯉꯥꯟꯕ ꯖꯥꯇꯤꯒ ꯑꯩꯗꯤ ꯑꯗꯨꯅꯦ ꯅꯨꯄꯥꯅꯦ ꯍꯥꯏꯅꯦ ꯑꯗꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩ ꯑꯥ ꯑꯗꯨꯝ ꯏꯆꯦ ꯀꯧꯖꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯗꯤ ꯏꯕꯥꯅꯤꯕꯨꯁꯦ ꯏꯕꯥꯅꯤꯕꯨ ꯑꯗꯨꯝ ꯎꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯆꯍꯤꯒ ꯃꯇꯥꯡ ꯑꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇꯨ ꯊꯣꯛꯄꯅꯤꯅ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯑꯗꯨ ꯈꯪꯗꯕꯩꯅꯤ ꯁꯥꯎꯕꯤꯅꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ 25 ꯁꯨꯔꯦ ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯦ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯀꯤꯡ ꯔꯥꯏꯁ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯂꯥꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯤꯡꯇꯤꯡ ꯊꯥꯏ ꯀꯥꯝꯃꯩ ꯇꯤꯡꯂꯨꯏꯕꯣ ꯍꯧꯖꯤꯛꯁꯤ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯈꯔ ꯈꯔ ꯑꯃꯨꯛ ꯊꯣꯛꯄꯗꯤ ꯍꯧꯗꯤ ꯍꯧꯗꯦ ꯍꯧꯔꯦꯕꯀꯣ ꯀꯟꯅ ꯅꯨꯃꯤꯠꯇꯤ ꯈꯔ ꯈꯔ ꯑꯃꯨꯛ ꯊꯣꯛꯄ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯅꯨꯃꯤꯠ ꯈꯔ ꯊꯣꯛꯄ ꯍꯧꯔꯦ ꯀꯦꯅꯤ ꯍꯥꯏꯐꯝ ꯆꯤꯆꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡ ꯒꯥꯏꯔꯤꯝ ꯒꯥꯏꯔꯤꯝ ꯀꯧꯋꯦ ꯎꯝ ꯍꯥꯏꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯒꯥꯏꯔꯤꯝ ꯍꯥꯏꯔꯒ ꯇꯣꯛꯇꯣꯏꯔꯕ ꯌꯥꯔꯦ ꯀꯩꯅꯣ ꯒꯥꯏꯔꯤꯝ ꯑꯗꯨꯒ ꯀꯤꯡ ꯔꯥꯏꯁꯅ ꯍꯥꯏꯕꯀꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯆꯤꯟꯕ ꯅꯃꯥꯟꯅꯕ ꯀꯌꯥꯁꯨ ꯏꯟꯚꯥꯏꯠ ꯇꯧꯗꯕꯁꯨ ꯀꯥꯎꯊꯣꯛꯑꯝꯃꯅꯤ
ꯑꯣ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯁꯨꯔꯦꯁꯅ ꯍꯥꯏꯕꯀꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦꯅ ꯍꯥꯏ ꯉꯁꯤꯗꯤ ꯍꯋꯥꯏ ꯀꯪꯇꯛꯀ ꯎꯃꯣꯔꯣꯛ ꯑꯃꯦꯠꯄ ꯑꯃꯒ ꯆꯥꯏꯑꯕꯀꯣ ꯑꯌꯨꯛꯀꯤꯗꯣ ꯑꯌꯨꯛꯀꯤ ꯁꯨꯃꯥꯏꯅ ꯈꯔ ꯅꯛꯁꯤꯜꯂꯛꯑꯣ ꯍꯥꯏꯕ ꯑꯗꯨꯒ ꯍꯥꯏ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯖꯤꯡꯁꯣ ꯐꯤ ꯈꯣꯅ ꯍꯥꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯝꯕ ꯔꯤꯂꯤꯖꯟꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯇꯤ ꯑꯥꯔ ꯁꯤ ꯇꯤꯡꯀꯥꯎ ꯔꯥꯒꯣꯡ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯅꯦꯕꯀꯣ ꯇꯤꯡꯀꯥꯎ ꯔꯥꯒꯣꯡ ꯆꯞꯂꯦꯠ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯋꯥꯠ ꯏꯁ ꯑꯄꯤ 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 ꯍꯥꯏꯕꯗꯤ ꯏꯆꯦ ꯍꯥꯏꯕꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯪꯀꯥꯏ ꯅꯪꯅꯧ ꯅꯩ ꯇꯣꯏ ꯖꯦꯟ ꯍꯛ ꯏ ꯋꯥꯆꯤꯡ ꯐ꯭ꯔꯣꯝ ꯃꯨꯝꯕꯥꯏ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯅꯩꯂꯥ ꯊꯥꯏ ꯀꯥꯞꯃꯩꯗꯦ ꯊꯣꯡꯀꯨ ꯍꯛꯇꯦ ꯖꯦꯅꯤ ꯒꯥꯃꯩ ꯌꯨ ꯕꯣꯠ ꯐꯦꯁ ꯏꯁ ꯕꯦꯔꯤ ꯏꯅꯣꯁꯦꯟ ꯂꯞ ꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯖꯦꯅꯤꯕꯨꯀꯣ ꯃꯤꯗꯞꯗ ꯅꯨꯄꯤ ꯃꯥꯗꯣ ꯁꯨꯃꯥꯏꯅ ꯐꯝꯃꯦꯕꯀꯣ ꯈꯔ ꯂꯥꯞꯅ ꯐꯝꯕ ꯏꯁꯀꯣꯔꯄꯤꯌꯣ ꯍꯥꯏꯕꯗꯨꯗꯀꯣ ꯃꯥꯅ ꯃꯃꯤꯡꯗꯣ ꯃꯥꯗꯤ ꯎꯗꯦꯕꯀꯣ ꯑꯩꯅ ꯀꯃꯦꯟ ꯄꯥꯕꯅꯦꯕꯀꯣ ꯑꯗꯨꯗꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯗꯅꯦꯕ ꯏꯁꯀꯣꯔꯄꯤꯌꯣꯅ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯅꯨꯄꯥꯅꯦꯅ ꯈꯟꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯋꯦꯔ ꯏꯁ ꯏꯃꯥ ꯇꯨꯗꯦ ꯑꯩꯒꯤ ꯏꯃꯥꯗꯨ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯗꯣ ꯇꯨ ꯁꯤꯗ ꯇꯨꯝꯃ ꯂꯩꯔꯤ ꯇꯨꯝ ꯑꯩꯒꯤ ꯑꯉꯥꯡꯅꯤ ꯁꯤꯗꯁꯨ ꯁꯥꯟꯅꯔ ꯂꯩꯗꯣ ꯃꯇꯣꯝꯇ ꯃꯣꯏ ꯃꯌꯥꯝꯕ ꯍꯣꯏꯒ ꯁꯥꯟꯅꯕ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨ ꯁꯤꯗ ꯐꯝꯃ ꯂꯩꯗꯣ ꯑꯊꯣꯏ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯏꯕꯥꯅꯤꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯅꯦꯕꯀꯣ ꯕꯤꯖꯨ ꯈꯨꯃꯟꯅ ꯍꯥꯏꯕ ꯍꯥꯏ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯁꯀꯤ ꯑꯣꯏꯅ ꯍꯤꯟꯗꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣꯅꯦ ꯅꯕꯥꯅꯤ ꯄꯨꯜꯂꯒ ꯑꯁ ꯍꯩꯇꯦꯗ ꯑꯩ ꯏꯁꯩ ꯏꯁꯩꯗꯤ ꯑꯁ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯁꯩꯗꯤ ꯁꯛꯄꯗꯤ ꯍꯩꯇꯦꯍꯦ ꯍꯤꯟꯗꯤ ꯏꯁꯩꯁꯨ ꯁꯛꯄ ꯍꯩꯇꯦꯅꯦ ꯏꯁꯩꯁꯦ ꯍꯥꯏꯕꯗꯤ ꯏꯁꯩꯁꯦ ꯁꯛꯇꯤ ꯁꯛꯂꯛꯇꯦꯕꯀோ ꯅꯪ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯕ꯭ꯔꯣ ꯑꯩꯁꯨ ꯍꯤꯟꯗꯤ ꯏꯁꯩꯗꯤ ꯊꯛꯄ ꯍꯩꯇꯦ ꯏꯁꯩ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯡꯆꯥ ꯆꯥꯟꯅꯗꯕ ꯖꯥꯠꯅꯦꯕꯀꯣ ꯁꯛꯄꯗꯤ ꯍꯩꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯇꯣꯟꯇ ꯑꯣꯏꯔꯁꯨ ꯁꯛꯀꯦ ꯃꯥꯗꯤ ꯁꯛꯄ ꯍꯩꯇꯦꯕ ꯒꯥꯔꯤꯝꯗꯤ ꯁꯛꯄꯁꯨ ꯍꯩꯇꯕꯅꯤ ꯅꯣꯡꯃꯗ ꯏꯁꯩ ꯁꯛꯄ ꯏꯁꯩ ꯉꯪꯕ ꯃꯈꯣꯟ ꯇꯥꯗꯦꯕꯀꯣ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯍꯤꯟꯗꯤꯒꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯅꯣꯡꯃ ꯁꯛꯄ꯭ꯔꯅꯦ ꯅꯣꯡꯃꯗ ꯅꯪꯁꯨ ꯁꯛꯄ꯭ꯔꯅꯦ ꯑꯗꯨꯅꯦ ꯇꯥꯗꯦ ꯑꯩꯁꯨ ꯅꯪꯁꯨ ꯁꯛꯄ ꯍꯩꯇꯦ ꯍꯥꯏꯕ ꯃꯥꯁꯨ ꯁꯛꯇꯦ ꯑꯩꯁꯨ ꯁꯛꯇꯦ ꯏꯕꯥꯅꯤ ꯁꯛꯄ ꯍꯩꯇꯦꯕꯀꯣ ꯑꯗꯨꯅꯦꯕ ꯍꯤꯟꯗꯤꯒꯤ ꯏꯁꯩꯁꯤ ꯈꯪꯗ꯭ꯔꯦꯗ ꯍꯤꯟꯗꯤ ꯑꯩ ꯏꯁꯩ ꯁꯛꯇꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯉꯪꯕ ꯁꯨꯇꯥ ꯇꯥꯗ꯭ꯔꯤ ꯃꯥ ꯍꯤꯟꯗꯤꯒꯤ ꯅꯠꯇꯕ ꯍꯥꯏꯕꯅꯦ ꯀꯣ ꯍꯤꯟꯗꯤꯒꯤ ꯅꯠꯇꯕ ꯁꯛꯁꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯁꯨ ꯏꯪꯂꯤꯁꯀꯤ ꯑꯣꯏꯔꯁꯨ ꯆꯍꯤꯗꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯝꯕꯔ ꯅꯣ ꯏꯆꯦ ꯀꯣꯜ ꯑꯄꯤ 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 ꯀꯧꯅ ꯍꯥꯏꯕꯀꯣ ꯑꯄꯤꯌꯦꯕꯀꯣ ꯍꯣꯏ ꯌꯥꯏꯌꯦ ꯀꯧꯒꯦ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯏꯆꯦ ꯑꯄꯤꯀꯣ ꯍꯣꯏ ꯃꯥ ꯀꯩꯅꯣ ꯇꯧ ꯑꯣꯏꯔꯝ ꯌꯥꯏ ꯀꯀꯥ ꯏꯗꯣꯟꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯞꯄꯤꯅ ꯍꯥꯏꯕ ꯀꯀꯥ ꯏꯗꯣꯟꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯞꯄꯤꯅ ꯍꯥꯏ ꯕꯤꯖꯨ ꯈꯨꯃꯟꯅ ꯍꯥꯏꯌꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯀꯥ ꯀꯥꯗꯤ ꯍꯥꯏꯔꯛꯀꯅꯨꯍꯦ ꯑꯩꯗꯤ ꯀꯀꯥ ꯅꯠꯇ꯭ꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯑꯗꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯕꯤꯖꯨꯕꯨꯀꯣ ꯖꯦꯅꯤꯅ ꯀ꯭ꯌꯨꯇꯤ ꯄꯥꯏ ꯑꯅꯩ ꯂꯞ ꯌꯨ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯩꯇ꯭ꯔꯁꯨ ꯁꯛꯑꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯤꯟꯗꯤꯒꯤ ꯏꯁꯩ ꯁꯛꯄ ꯇꯥꯔꯦꯕ ꯑꯔꯤꯃꯩꯅꯤꯌꯦ ꯑꯩ ꯁꯛꯄ ꯍꯩꯇꯦꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯁꯛꯑꯒꯦꯕꯀꯣ ꯀꯝꯕ ꯏꯁꯩ ꯍꯥꯏꯌꯣ ꯑꯔꯤꯕ ꯑꯃ ꯉꯩꯗ ꯁꯛꯑꯣꯕ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛꯅ ꯏꯁꯩ ꯑꯗꯨꯝ ꯃꯃꯤꯡ ꯈꯔ ꯆꯠꯂꯛꯄ ꯊꯥꯏꯅꯗꯤ ꯊꯥꯏꯅꯒꯤ ꯊꯥꯏꯅ ꯑꯗꯨꯝ ꯍꯤꯟꯗꯤ ꯏꯁꯩ ꯑꯗꯨꯝ ꯌꯥꯅ ꯑꯃ ꯍꯦꯛꯇ ꯍꯤꯟꯗꯤ ꯑꯩꯅ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯈꯤꯗ꯭ꯔꯤꯅꯦ ꯊꯥꯏꯅꯒꯤ ꯀꯝꯕꯅꯣꯕ ꯑꯩ ꯁꯛꯇꯣꯏꯁꯦ ꯀꯩ ꯑꯣꯏ ꯌꯥꯝ ꯂꯩꯗ
ดูน่าจะไม่เชื่อให้เดี๋ยว ए दोस्ती हम नहीं दौड़ेंगे हम मगर तेरा साथ ना छोड़ेंगे ไอ้ครั้งเดียวก็ไม่ako yung mga note lang eh ay pangsaksak ko na ko maya ay hindi siya ay hay hindi siya hay ko adun na ay pangsaksak mo ni maya ajaga 비주 그만 할 비주 그만세 메이타이니 강에 진나오면 거 하니야 레전 다같이 함짓 비밤나 브로세 까이 람데이노 진나 아이세 레상 공덕이네 바고 유나 메드롬나 상 공덕이 까까세 까이 기노 아이세 레상 공덕이네 바고 진나오면 거 비주 그만 거 멤자 바산 하이 까리 인상 짜게 진나오면 같이 세 까이노 짜이 Hawaii kantak ka muro ame pa amang gatay ko mayam ay gi video se khra yam namak moy pasu oi deba khra di dum seng ra amta haibiram ko ama Scorpio ho phare adudi gairim da yengage isai ama sagra o gairim da isai ama apa ama sa o na thang ko ama apa ama sa o cái xây sắc này thế đó คนมณิปุรีโอยชื่ออามาเฮกเตียชุมอินเตอร์เทนกี่โอยนะก็ชะโอบอกว่าไอ้กี่จานพี่จะมุ่งยังไงจะว่าเขาเรื่องไหมอ่ะ không được đó thế đó mèo ấy xây ให้เมียฉันนะเธอ nhưng mà là gọi lưu sổ thế sao đúng mà โชว์เราตะกี้มันกันกินมั้ย tìm số là chỗ nào ป้ามาอามาเฮกเตียโอมณิปุ cái รี nào bao mà không mà ให้ฮันนิงว่าคนเจนี่ให้ฮันโลนี่ให้ดูฮัลโหล thì bà tôi sẽ là cái đó อีกใกล้นู้นใช่ชักว่ามาเตี้ยมาเขาจะชักว่านี่อินเตอร์เทนกี่มายามนะงไงนะบะชักโอนู้นกี่มณิปุรีใช่ยามนะเลยไม่ได้เนี่ยเห็นมาลีไอ้นั่นนังบูกะแต่ว่าตัว nó hay tiền bạ sắc ngay đó ama hekta nang apa masa una mati ama ko nga ju nga ngoba nung si bay ne ade ko masa oh sai cái co cái ta dân nhưng mà cái đó một tiếc ta hay thế co maya nung si raba aigi madukom raba aigi gairim na hojik tajaning ba sai lanthok chadore mayam amta tathok winner si 1 2 3 go ta dân nhưng mà con dễ đô ta hello nên nó xì bờ ngày ngầm để ngày xì đi ít câu lang lek thơ mùi ni talia mayam sakdo kre jadi baby luang hai wa sahi kya surage bro se ichina ai chi kun manga ma na kun humdoi ne ko jenny I know it's him bro but I want to go oh hoi ai kau ri ba ko api jenny hai na kau ge ko me adu di ko api jenny hai na kau ge ba ko ai na ngasi di di ai na api jenny hai na kau ne api hai na ko api Bindia kangu jam na ba ko yam hai ko singer oiba ya ni ma singer oi ya ni me sinna me ngai yo bro nice song don't worry I will teach you Hindi I am perfect in Hindi na hai ba ko hoi matang cha bom tam na tambiu ko Hindi sa ai di hai te ba ko sinna me yam ko subject se ibani gi lab se ko kanu to re aduga thân cả mày hay xem để tao thô net gai mày thế họ chỉ kinh nghiệm khăn ngoài để xem cái này bao giờ hả rồi anh đi Scorpion gai điểm đã yên cái sắc là romantic song gai điểm đã ai na yên cái sắc là hay là bao giờ chỉ là ai gian tao bằng âm được coi chưa ai nằm mà cái mong muốn đi yên cái sắc là hay là vậy baby luang hi hello Moy masin pinabamali ba ko? Call me Anay, okay, I will meet you soon. Hi cutie, call me Anay, okay. I will meet you soon. Thank you. Ay,
ꯀꯧꯖ ꯑꯅꯩ ꯀꯧ ꯑꯃ ꯍꯥꯏꯔꯀꯣ ꯑꯗꯨꯒ ꯂꯞ ꯍꯦꯇꯔ ꯒꯦꯃꯤꯡ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯁ꯭ꯀꯣꯔꯄꯤꯌꯣꯟ ꯍꯥꯏꯕ ꯌꯥꯝ ꯍꯩꯅ ꯁꯨꯟꯁꯨꯏꯗꯤꯡꯉꯦ ꯊꯣꯡꯀꯨ ꯍꯥꯛꯀꯤꯗꯦ ꯑꯀꯥꯏꯇꯣ ꯁꯧ ꯍꯥꯏꯕ ꯃꯥꯜꯂꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯋꯦ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯑꯩꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯏꯪꯂꯤꯁꯇ ꯍꯪꯂꯛꯀꯅꯨꯕꯀꯣ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯒꯦ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯤ ꯌꯦꯁ ꯕ꯭ꯔꯣ ꯊꯦꯡ ꯌꯨ ꯕ꯭ꯔꯣ ꯑꯥꯏ ꯑꯦꯝ ꯍꯦꯄꯤꯅ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯑꯦ ꯏꯆꯦ ꯊꯦꯡꯀ꯭ꯌꯨ ꯑꯄꯤ ꯊꯦꯡꯀ꯭ꯌꯨ ꯁꯛꯑꯣ ꯍꯦꯔꯣꯒꯨꯝꯅ ꯑꯐꯨꯜꯂꯨ ꯄꯥꯟꯕꯩꯅ ꯍꯥꯏꯕꯀꯣ ꯍꯥꯏ ꯍꯦꯜꯂꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯝꯗ ꯌꯦꯡꯉꯒ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯑꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯀꯔꯝꯕ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯩꯕꯣ ꯌꯥꯔꯕꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯉꯥꯡꯁꯤ ꯈꯔ ꯅꯛꯁꯤꯜꯂꯣ ꯑꯩ ꯃꯉꯣꯟꯗ ꯌꯦꯡꯉꯒꯦꯀꯣ ꯗꯥꯎ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯏꯁꯩꯁꯦ ꯃꯔꯛꯇꯒꯤ ꯍꯧꯔꯛꯑꯒꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩ ꯆꯦꯟꯐꯥꯗꯤ ꯄꯨꯗꯦ ꯃꯇꯦꯛ ꯑꯃꯈꯛꯇꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯝꯕ ꯀꯩ ꯏꯁꯩ ꯃꯅꯤꯄꯨꯔꯔ ꯊꯥꯡꯃꯩꯁꯧꯒꯤꯅꯦꯕꯀꯣ ꯃꯇꯦꯛ ꯑꯃꯇ ꯍꯥꯏꯔꯒꯦꯕꯀꯣ ꯀꯔꯤ ꯋꯥꯍꯩꯕꯨ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯒꯅꯤ ꯃꯥꯅ ꯑꯣꯏꯅꯅꯦ ꯅꯣꯛ ꯂꯩꯔꯦ ꯑꯩ ꯁꯛꯄ ꯂꯣꯏꯗ꯭ꯔꯤ ꯃꯥ ꯅꯣꯛ ꯂꯩꯔꯦꯕꯀꯣ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯅꯤ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯉꯥꯏꯔꯦꯝ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯁꯨꯃꯥꯏ ꯁꯛꯈ꯭ꯔꯦ ꯃꯌꯥꯝ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯁꯛꯑꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯅꯣꯛꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ ꯀꯥꯏꯗꯒꯤ ꯑꯩꯅ ꯐꯖꯅ ꯁꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯊꯥꯡꯃꯩꯁꯣꯡꯒꯤꯀꯣ ꯏꯁꯩꯗꯣ ꯑꯅꯩ ꯃꯤꯟꯁ ꯋꯤꯜ ꯀꯣꯜ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯧꯅ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯀꯧꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯃꯥ ꯋꯥ ꯉꯥꯡ ꯍꯥꯏꯕꯅꯤ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯥꯁꯤ ꯁꯥꯟꯅꯔꯨꯕꯒꯤ ꯄꯨꯔꯥ ꯐꯖ ꯂꯩꯔꯦꯕꯀꯣ ꯊꯟ ꯀꯥꯝꯃꯦꯟ ꯍꯥꯏꯕꯀꯣ ꯆꯍꯤ ꯅꯔꯚꯁ ꯇꯠ ꯍꯛ ꯕꯝ ꯀꯨꯝꯃꯤ ꯏꯕꯨꯡ ꯏꯁꯩ ꯍꯥꯏ ꯅꯔꯚꯁ ꯇꯠꯄ ꯍꯛ ꯀꯨꯝꯃꯤ ꯅꯔꯚꯁ ꯇꯠꯕꯒꯤꯔ ꯃꯒꯦ ꯃꯤꯅ ꯈꯪ ꯆꯨꯝꯅ ꯏꯟꯇꯔꯇꯦꯟ ꯀꯣ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯇꯨꯗꯦ ꯑꯣꯟ ꯋꯥꯠ ꯒꯥꯏꯔꯤꯝ ꯋꯤꯜ ꯕꯤ ꯃꯥꯏ ꯅꯤꯡ ꯀꯀꯥꯔꯨ ꯔꯦꯝꯃꯩꯅ ꯍꯥꯏꯕꯀꯣ ꯅꯪꯀꯥꯏ ꯄꯨꯏ ꯍꯋꯥꯏ ꯗꯠ ꯗꯦꯕ꯭ꯔꯣ ꯊꯣꯡꯀꯨ ꯍꯛꯇꯤꯗꯦ ꯀꯀꯥꯔꯨ ꯔꯦꯝꯃꯥꯏ ꯕꯤꯟꯗꯤꯌꯥ ꯋꯥꯍꯦꯡꯉꯣꯟꯗꯣ ꯃꯌꯥꯝ ꯏꯟꯇꯔꯇꯦꯟ ꯁꯨꯝ ꯇꯧꯁꯦ ꯃꯌꯥꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯣꯠ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯂꯣꯏ ꯇꯧꯈꯥꯏꯔꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯑꯩ ꯈꯪꯉꯦ ꯊꯥꯡꯃꯩꯁꯨ ꯁꯤꯡꯂꯥꯏꯒꯤ ꯃꯥꯅꯦ ꯊꯥꯡꯃꯩꯁꯣꯟꯅ ꯁꯛꯄꯗꯨꯅꯦꯕꯀꯣ ꯑꯩꯅ ꯁꯛꯄꯅꯦꯕ ꯑꯗꯨꯅꯦ ꯏꯁꯩ ꯇꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯏꯟꯇꯔꯇꯦꯟ ꯑꯣꯏꯒꯗꯕ ꯑꯥꯏꯗꯤꯌꯥ ꯒꯦꯝꯒꯨꯝꯕ ꯄꯨꯊꯣꯔꯛꯑꯣ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯊꯣꯛꯑꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯈ꯭ꯔꯅꯤ ꯃꯌꯥꯝ ꯊꯦꯡꯉꯅꯤꯕꯀꯣ ꯄꯨꯡ 4 ꯇꯥꯗꯧꯔꯦ ꯊꯔꯣꯏꯁꯦ ꯍꯌꯦꯡ ꯄꯣꯛꯀ ꯀꯩꯅꯣ ꯆꯥꯕꯒꯤ ꯇꯧꯗꯣꯏꯅꯦꯕꯀꯣ ꯄꯣꯛꯀ ꯊꯔꯣꯏꯒ ꯆꯥꯕꯩ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯔꯣꯏ ꯈꯨꯜꯂꯨꯗꯣꯏꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯍꯧꯔꯁꯦ ꯏꯕꯥꯅꯤꯁꯦ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯅꯤ ꯏꯁꯩ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯄꯨꯔꯅꯤꯃꯥ ꯇꯤꯕꯤꯅ ꯕ꯭ꯔꯣ ꯃꯊꯪꯗꯗꯤ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯃꯨꯛꯕꯥꯡꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯑꯩ ꯇꯧꯖꯔꯛꯀꯦ ꯚꯤꯖꯤꯇꯦꯕꯜꯒꯤꯁꯨꯀꯣ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯔꯣꯗ ꯑꯩ ꯑꯗꯨꯝ ꯇꯧꯊꯅꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯇꯤꯅ ꯍꯥꯏꯕꯀꯣ ꯍꯥꯏ ꯏꯁꯀꯣꯔꯄꯤꯌꯣ ꯅꯨꯡꯁꯤꯕꯗ ꯆꯤꯡꯇꯝ ꯈꯥꯏꯗꯦ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯦ ꯍꯥꯏ ꯇꯧꯕ ꯏꯁꯩꯗꯣ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯅꯨꯡꯁꯤꯕꯗ ꯆꯤꯡꯇꯝ ꯈꯥꯏꯗꯦ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯦ ꯆꯤꯝꯕꯥꯜꯗꯗꯤ ꯈꯥꯏꯗꯦ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗꯗꯤ ꯈꯥꯏꯔꯤꯌꯦ ꯍꯥꯏꯕꯗꯣ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯇꯝꯒꯤ ꯏꯆꯜ ꯍꯥꯏꯐꯝ ꯈꯪꯗꯔꯦ ꯁꯣꯟꯁꯨꯏꯊꯦ ꯅꯪꯅꯩ ꯄꯧꯆꯝꯔꯣꯡꯃꯩ ꯁꯣꯟꯊꯩ ꯍꯛꯇꯦ ꯍꯥꯏꯔꯤꯅꯦ ꯊꯣꯡꯀꯣꯛ ꯍꯛꯇꯤꯗ ꯄꯧꯆꯝ ꯅꯪꯅꯤ ꯍꯋꯥꯏꯗꯤꯗꯦ ꯍꯟꯗ ꯅꯪꯅꯤ ꯍꯋꯥꯏꯗꯤꯗꯦ ꯊꯨꯝꯀꯨ ꯍꯛꯊꯤꯗꯦ ꯔꯤꯜꯁ ꯃꯇꯦꯛ ꯈꯠ ꯂꯝ ꯂꯧꯋꯣ ꯔꯤꯜꯁ ꯅꯝꯕꯗꯤ ꯃꯌꯥꯝ ꯑꯁ ꯍꯩꯇꯦꯍꯦ ꯔꯤꯜꯁꯀ ꯅꯝꯕꯗꯨꯗꯤ ꯖꯦꯅꯤꯅꯦ ꯑꯅꯤꯡ
ꯑꯅꯤꯡ ꯇꯦꯜ ꯑꯥꯏ ꯂꯚ ꯌꯨ ꯑꯅꯤꯡꯇꯦ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯕꯨꯡꯖꯦꯟ ꯑꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯕꯨꯡꯖꯦꯟꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯧꯁꯦ ꯕꯤꯟꯗꯤꯌꯥ ꯀꯥꯡꯕꯨꯗꯣ ꯅꯕꯥꯅꯤꯁꯦ ꯅꯣꯡꯃꯇ ꯈꯠꯅꯔꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ ꯊꯔꯣꯏ ꯈꯨꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯈꯣꯏꯁꯨ ꯌꯥꯝ ꯈꯨꯜꯂꯛꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯥꯅꯤ ꯈꯟꯅꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯅꯨꯍꯦ ꯑꯁ ꯈꯟꯅꯕ ꯖꯥꯠꯇ ꯂꯣꯏꯕꯅꯦꯕꯀꯣ ꯌꯦꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯈꯟꯅꯩꯌꯦ ꯏꯕꯥꯅꯤꯁꯦ ꯚꯤꯗꯤꯑꯣꯗ ꯀꯨꯝꯕꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯀꯣ ꯃꯥꯟꯗꯕꯩ ꯋꯥꯅꯦꯕ ꯈꯠꯅꯩꯌꯦꯕꯀꯣ ꯏꯕꯥꯅꯤꯁꯨ ꯀꯣ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯗꯅꯀꯣ ꯊꯥꯅꯕꯗꯅ ꯈꯨꯠꯅꯒ ꯊꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯈꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗꯒꯨꯝꯕ ꯁꯥꯎꯅꯤꯡꯉꯀꯥꯟꯗ ꯑꯩꯅ ꯋꯥ ꯀꯩꯀꯥ ꯃꯥꯕꯨꯗꯤ ꯋꯥ ꯀꯩꯀꯥ ꯄꯥꯛ ꯉꯥꯡꯍꯟꯗꯦꯕꯀꯣ ꯍꯥꯏ ꯀꯥꯃꯩ ꯖꯦꯅꯤ ꯌꯦꯟꯁꯦꯡꯕꯝꯅ ꯍꯥꯏꯕꯀꯣ ꯍꯥꯏ ꯑꯟꯖꯂꯤ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯏꯃꯥꯒ ꯄꯨꯟꯅ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯌꯦ ꯏꯃꯥꯗꯣ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯏꯃꯥꯒ ꯄꯨꯟꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯃꯤ ꯍꯧ ꯃꯈꯩꯅ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦꯕꯀꯣ ꯅꯪꯇꯣꯡ ꯐꯦꯟ ꯒꯩꯙꯧ ꯅꯥꯏꯗꯦ ꯕ꯭ꯔꯣ ꯚꯤꯗꯤꯑꯣ ꯊꯥꯀꯨ ꯇꯟ ꯇꯟꯕꯝꯃꯣ ꯊꯣꯡꯀꯨ ꯍꯥꯛꯇꯦꯗ ꯑꯩꯒꯤ ꯐꯦꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯣ ꯍꯥꯏꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥꯔꯨ ꯔꯦꯡꯃꯩꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯕꯤ ꯑꯦꯐꯇꯣ ꯔꯣꯡꯃꯩꯅꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯦ ꯖꯦꯅꯤꯅ ꯍꯥꯏꯌꯣ ꯇꯦꯜ ꯌꯨꯔ ꯃꯣꯝ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯥꯏ ꯂꯚ ꯌꯨꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯕꯀꯣ ꯑꯩꯁꯦ ꯑꯩꯒꯤ ꯑꯉꯥꯡꯒ ꯍꯧꯖꯤꯛꯇꯣ ꯇꯨꯝꯍꯟꯕ ꯆꯪꯈ꯭ꯔꯦ ꯃꯥꯁꯤ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦ ꯏꯕꯥꯅꯤ ꯊꯔꯣꯏ ꯈꯨꯝꯕ ꯆꯠꯂꯨꯗꯣꯏꯅꯦ ꯐꯔꯛ ꯇꯥꯔꯅꯦꯕꯀꯣ ꯑꯩꯁ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯦꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯐꯝꯒꯦ ꯑꯃꯨꯛꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯒꯠꯂꯦ ꯊꯟ ꯀꯥꯝꯃꯩ ꯈꯠꯅꯕꯅꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕꯅꯦ ꯅꯠꯇ꯭ꯔꯥ ꯈꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯗꯅꯀꯣ ꯁꯨꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏ ꯇꯧꯔꯁꯨ ꯍꯦꯛꯇ ꯃꯔꯩ ꯇꯧꯅꯔꯒ ꯑꯩꯁꯦ ꯈꯔ ꯃꯔꯩ ꯇꯧꯒꯜꯂꯦꯕꯀꯣ ꯑꯗꯨꯅꯅꯤꯅ ꯌꯨꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃ ꯇꯧꯔꯁꯨ ꯏꯃꯥꯒꯃꯛ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯝ ꯃꯔꯩ ꯇꯧꯔꯒ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯕꯀꯣ ꯊꯥꯒꯠꯆꯔꯤ ꯕꯁꯟꯇꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯕꯁꯟꯇꯤꯕꯨꯀꯣ ꯑꯩ ꯁꯝꯁꯦ ꯏꯔꯣꯏ ꯃꯆꯤ ꯑꯅꯤ ꯊꯣꯛꯄ ꯖꯥꯠꯇꯣ ꯑꯃꯨꯛ ꯍꯧꯔꯦ ꯀꯛꯊꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯔꯔꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯏꯆꯦꯅ ꯍꯥꯏꯕꯗꯣꯀꯣ ꯏꯆꯦꯅꯀꯣ ꯃꯩꯇꯩꯂꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯕꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯏꯪꯂꯤꯁꯁꯦ ꯍꯩꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯆꯦꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯁꯛꯇꯣ ꯁꯝꯗꯣ ꯀꯛꯊꯠꯂꯣ ꯑꯗꯨꯒꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩ ꯁꯝꯁꯦ ꯀꯛꯊꯠꯂꯅꯦꯕꯀꯣ ꯑꯃꯨꯛ ꯏꯔꯣꯏ ꯃꯆꯤ ꯃꯥꯟꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯩ ꯁꯝꯁꯦ ꯑꯁ ꯊꯨꯅ ꯁꯥꯡꯒꯠꯂꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦꯕꯀꯣ ꯁꯝꯗꯣ ꯀꯛꯊꯠꯂꯣ ꯍꯥꯟꯅ ꯍꯥꯏꯕꯅꯦꯕꯀꯣ ꯁꯝꯗꯣ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯣꯛꯀ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯆꯥꯔꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯗꯣ ꯒꯣꯀꯨꯜ ꯂꯨꯏꯊꯦ ꯀꯛꯄ ꯅꯪ ꯒꯣꯀꯨꯜ ꯃꯥꯜꯂꯦ ꯀꯛꯊꯣꯛꯀꯅꯨꯅ ꯑꯩ ꯒꯣꯀꯨꯜ ꯃꯥꯜꯂꯗꯤ ꯂꯣꯏꯔꯦꯍꯦ ꯑꯣꯟꯅꯔꯅꯤꯍꯦ ꯁꯃꯥꯖꯁꯦ ꯑꯣꯟꯊꯣꯛ
kaino tawni ai Gokul male adu onnarane haiba mani aigi Manipuri language se broken oiba aduginida to kaisu kaide aduna hena adum hairo aduna hena aina khangdoine bako nangna hainingwada adum hairo ise api nangna hainingwada adum hairo kaisu kaide no hai Anjali Guru Mayum haute hairo ko isinna ko Anjali na haise hawe some ka so na haw ai adu try tawba tare ko hayeng se soina try tawni hau sieng hak thế tàu mù miết gài thế thông cụ hắc thế đây hậu xuyên hắc thế nào vậy thế thắn cả mày ạ số mê cả sa cây pup malay cây pup malay cây gì hay đi lion gì hay đi cái đó gì hay đi mà nó hay sẽ có thank you cây gì pup malay hay chú thank you xin nào bộ số mê cả sa nó có hay nghe lời thằng cái gì cây pup malay guys Karu riêng mày năng cai pui rưới Sonia núi ni tháo nó vẫn đấy ai một cái rằng nè Pogatroy is very tasty seriously cook and eat I have taste already ado cha ba tare hayeng si ko kamai tawge hai ba do soiduna cha ba tare hawina hai re ko ise na ko Anjali soi bane na hai wo thing cái su kai gì đấy xin nào mày có thắn cả mày ai tho tanieng tu nu ma ke pok tho February days ne le pok tho song karu na tu ma he ado ai try to bo tare snail ga pok hawbra hai do yeng ma tare hoi chabira o yeng dau gi ngai raw ne Punima Devi hainiya leikna thakachari hoigi video chibo nusibi na yengbi bagi damakta talks kaino na hai bako hi bro nangki nupi su yawhallo aigi nupi do ichinaw mya angang summi bako aduna ko ma hore loi baka na ibani se hojik tharoi khomba chalu doini aduna ma se angang summi angang tumhal lamaka chatoini bako angang se yamna Sathiba yauba angang amani haiba tare ko nangkai pui ta jauni di nangta song nangkai pui fen te aigi fen se mayam ko ichinaw mayam aigi fen ga haiba ko aigi nupi bu nusibana yam khraba male aigi ichinaw mayam laitraba male ba ko battery se 25 by battery se 25 oh Anjali thank you yengbi bai damak ta ko bye bye chinaw mayam entertain gumba oigedaba toro ne haibdi khalla o haiba ko sei da oiro ama da oiro sum nokning na ba tawse ba ko chinaw mayam na tu tho khon bam panthe bruce ka bui na haiba ko thongku hak tu de nangjam live zawbam ni de tiki coaching nai na upai makhe abung mathang video tiku maita khon bam panthe thongku hak ti de than ka mai de zawro mai khang ta Punima Devi haiba tharoi khunba chatpada video namloi dro ngasidi Punima Devi na ko ichinnaw ngasidi ai se tharoi khunba gi video se namaroi ge hayeng lakpa matamda sem saba khotpa adugumba mayam do adu oina sema ge bako video namma sum khonbado hojikse nong su mangbanina kai hai tare video namma khonbado tharoi do yamna khonba ngamde bako chinaw mayam ko hi bro na hai akhon ni pui in pui na hai bako hello bro welcome to live chinaw mayam ding asi kari mathel chanarage ayuk ta ko ado ichina mayam na ko aigi video da haiba tare aigi video da kram mai tawba mawong gi video sina hena yengba nungai ge haibdo amta haibiro ne chinaw mayam na ko haidi leina mukbang mak to orosu mukbang torosu sumaina wari saraga tawba natraga wari sumsa saduna tawba adagi phagi tawba adugumba leina ko natraga blog mak to orosu nungai bra
ꯀꯔꯝꯕꯗ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯀꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯀꯣ ꯑꯣ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯐꯤꯒ ꯑꯦꯁ ꯕꯕꯨꯗꯣꯟꯅ ꯍꯥꯏꯌꯦꯕꯀꯣ ꯑꯦꯁ ꯕꯕꯨꯗꯣꯟ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯉꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣ ꯈꯔ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯏꯅꯁꯨ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟꯒꯤ ꯃꯑꯣꯡꯒꯨꯝꯕꯁꯨ ꯍꯥꯏꯕ ꯂꯩꯗꯅꯀꯣ ꯁꯨꯃꯥꯏꯅ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯒꯤ ꯏꯅꯥꯎꯗ ꯑꯣꯏꯔꯁꯨꯀꯣ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯑꯣ ꯁꯨꯝ ꯑꯩꯉꯣꯟꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯀꯟꯇꯦꯟꯗꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯦꯝꯒꯦꯕꯀꯣ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯁꯦꯝꯃꯒ ꯇꯧꯁꯤꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅꯀꯣ ꯕꯤꯟꯗꯤꯌꯥ ꯀꯥꯡꯉꯨꯖꯝ ꯐꯤꯒ ꯁꯥꯡꯃꯟꯗꯦ ꯐꯤꯒ ꯁꯥꯡꯉꯝꯗ꯭ꯔꯦꯍꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯐ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯆꯦꯡꯒꯨꯝ ꯀꯥꯡꯍꯧ ꯆꯥꯔꯦ ꯏꯔꯣꯝꯕꯒ ꯏꯆꯤꯟ ꯏꯅꯥꯎ ꯕꯤꯟꯗꯤꯌꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯕꯩꯗꯃꯛꯇꯀꯣ ꯆꯦꯡꯒꯨꯝ ꯀꯥꯡꯉꯧꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕ ꯃꯥꯜꯂꯦ ꯑꯩ ꯆꯦꯡꯒꯨꯝꯁꯦ ꯑꯅꯤꯔꯛ ꯃꯨꯛꯇꯤ ꯆꯥꯔꯝꯃꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯥꯈꯤꯗ꯭ꯔꯤꯕ ꯊꯥꯏꯅ ꯑꯩꯈꯣꯏ ꯆꯤꯅꯤꯀꯣꯟꯗꯀꯣ ꯑꯩꯈꯣꯏ ꯏꯄꯥꯇꯣꯟ ꯍꯣꯏꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯄꯥꯇꯣꯟ ꯍꯣꯏꯗ ꯆꯠꯂꯒ ꯆꯥꯏ ꯑꯃꯔꯛ ꯑꯗꯨ ꯆꯥꯕꯗꯣ ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯍꯥꯏꯕꯀꯣ ꯏꯃꯥꯇꯣꯟ ꯍꯣꯏꯗ ꯆꯠꯂ ꯆꯥꯏ ꯑꯗꯣ ꯌꯥꯝ ꯍꯥꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯝꯕ ꯊꯣꯡꯉꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯆꯦꯡꯒꯨꯝꯗꯣ ꯕ꯭ꯔꯨꯁ ꯀꯕꯨꯏꯅ ꯍꯥꯏꯕꯣ ꯅꯪ ꯀꯥꯏ ꯀꯁꯇꯝ ꯇꯠꯃꯩꯗ ꯀꯁꯇꯝ ꯇꯠꯃꯩꯗ ꯑꯀꯥꯏ ꯑꯗꯨꯝ ꯆꯠꯂꯦ ꯑꯀꯥꯏ ꯇꯤ ꯑꯥꯔ ꯁꯤꯅꯤ ꯔꯣꯡꯃꯩ ꯇꯤ ꯑꯥꯔ ꯁꯤ ꯇꯤꯡꯀꯥꯎꯔꯣꯛꯈꯣꯡ ꯆꯠꯂꯦ ꯊꯝꯖꯤꯁꯦ ꯀꯀꯥꯂꯨꯔꯦꯡꯃꯦ ꯄ꯭ꯔꯦꯡ ꯁꯨꯈꯧꯇꯣꯏ ꯅꯀꯥꯏ ꯄꯨꯏ ꯇꯣꯡ ꯐꯦꯟ ꯀꯍꯥꯎ ꯊꯦ ꯑꯥꯏꯖꯥꯎ ꯖꯥꯎꯖꯦꯟ ꯍꯛꯏ ꯅꯪꯒꯥꯏ ꯄꯨꯏ ꯊꯦꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯂꯨꯔꯦꯝꯃꯩꯅꯤ ꯊꯧꯔꯝꯃꯤꯅꯨꯡꯒꯣ ꯆꯧ ꯀꯀꯥꯔꯨꯔꯦꯝꯃꯦꯒꯅꯨꯀꯣꯁꯨꯅꯦ ꯁꯣꯟꯃꯦ ꯀꯣꯟꯁꯥꯔꯅ ꯍꯥꯏꯕꯀꯣ ꯅꯄꯥꯅꯤꯒꯤ ꯂꯞ ꯏꯁꯇꯣꯔꯤꯒꯤ ꯊꯥꯒꯠꯄꯤꯌꯨ ꯏꯕꯥꯅꯤꯒꯤ ꯂꯞ ꯏꯁꯇꯣꯔꯤꯒꯤ ꯊꯥꯒꯠꯄꯤꯌꯨꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯔꯅꯤꯃꯥꯅ ꯑꯗꯣ ꯒꯥꯔꯤꯝꯗꯣ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯂꯛꯑꯣ ꯃꯥꯅ ꯍꯔꯥꯎꯕꯗꯣ ꯌꯦꯡꯖꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯩꯁꯦ ꯒꯥꯏꯔꯤꯝꯒ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯏꯃꯥꯒꯁꯦ ꯑꯩꯅ ꯀꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯄꯨꯊꯣꯛꯄꯤꯒꯅꯦꯕꯀꯣ ꯑꯗꯨ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯨ ꯅꯝꯃꯛꯀꯅꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯟꯗꯛ ꯊꯥꯁꯤꯃꯨꯛꯀꯤꯀꯣ ꯊꯥ ꯅꯨꯃꯤꯠ ꯀꯨꯟꯅꯤꯃꯨꯛꯇꯤ ꯑꯩ ꯃꯇꯝ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯝꯗꯧ ꯃꯥꯟꯗꯨ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯂꯛꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯎꯠꯂꯛꯀꯦꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯄꯨꯔꯅꯤꯃꯥꯕꯨꯀꯣ ꯑꯦꯁ ꯕꯥꯕꯨꯗꯨ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯎꯠꯄꯤꯌꯨꯅꯦ ꯀꯔꯤꯝꯁꯤꯗ ꯂꯥꯛꯑꯣ ꯁꯤ ꯐꯝꯃꯣ ꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯒ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯁꯦꯕ ꯄꯨꯡ ꯇꯥꯗꯧꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯖꯤꯔꯦꯝꯃꯩꯅ ꯍꯥꯏꯕꯀꯣ ꯇꯥꯟꯇꯟ ꯂꯣꯏꯇꯟꯅ ꯁꯦꯟ ꯄꯩꯅ ꯁꯤꯟꯈꯪ ꯅꯀꯥꯏ ꯒꯅꯩ ꯇꯥ ꯖꯦꯂꯦ ꯑꯃꯥꯀꯦꯟ ꯀꯨꯡꯅ ꯁꯨꯜꯍꯧꯗꯦ ꯊꯣꯡꯀꯨ ꯍꯛꯈꯤꯗꯦ ꯇꯥꯟꯇ ꯂꯣꯏꯇꯟꯅ ꯑꯅꯨꯡꯒꯣꯏ ꯈꯟꯅꯅꯤ ꯀꯨꯝ ꯇꯥꯟꯇ ꯂꯣꯏꯇꯟꯅ ꯖꯦꯟꯅꯥꯅꯕꯝ ꯆꯪꯈꯣꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯌꯥꯗꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯇꯨ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯇꯨꯝꯗ꯭ꯔꯦꯅꯦ ꯑꯃꯨꯛ ꯃꯥꯁꯦ ꯇꯨꯝꯗꯦ ꯁꯨꯃꯥꯏꯅ ꯂꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯖꯤꯔꯦꯝ ꯀꯀꯥꯂꯨꯔꯦꯡꯃꯩ ꯒꯣꯀꯨꯜꯂꯦ ꯁꯣꯅꯤꯌꯥ ꯔꯤꯜꯁ ꯁꯧꯒꯠꯂꯣ ꯕ꯭ꯔꯣ ꯃꯥꯏ ꯔꯤꯀ꯭ꯋꯦꯁ ꯒꯣꯀꯨꯜ ꯁꯣꯅꯤꯌꯥ ꯀꯥꯏꯅ ꯃꯥꯟꯗꯕꯅꯤꯅ ꯅꯪꯒꯤ ꯏꯆꯥꯗꯣ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯅꯅꯥꯊꯟ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨꯁꯦ ꯑꯝꯇ ꯁꯟꯒꯥꯏꯔꯨ ꯀꯥꯎꯋꯦ ꯍꯥꯏꯇꯣ ꯅꯦꯅꯦ ꯑꯩꯒꯤ ꯁꯟꯒꯥꯏꯔꯨ ꯃꯤꯡ ꯀꯥꯎꯋꯦ ꯑꯩꯒꯤ ꯃꯤꯡ ꯀꯁꯟꯒꯥꯏꯔꯨ ꯀꯧꯋꯦꯅ ꯍꯥꯏꯌꯣ ꯁꯥꯔ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯃꯥ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯤꯡꯁꯦ ꯀꯁꯟ ꯒꯥꯏꯔꯨ ꯀꯧꯋꯦꯕꯀꯣ ꯏꯆꯦꯀꯣ
ꯑꯗꯨꯒ ꯒꯥꯡꯃꯩꯗꯤꯝꯅ ꯍꯥꯏꯕ ꯒꯥꯏꯔꯤꯝ ꯊꯣ ꯊꯧꯔꯝꯃꯩꯗꯥꯏ ꯅꯪꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯌꯦ ꯑꯩꯁꯦ ꯍꯥꯏꯔꯣ ꯌꯨꯔꯦꯝꯕꯝꯗꯒꯤ ꯍꯥꯏꯌꯣ ꯌꯨꯔꯦꯝꯕꯝꯗꯒꯤ ꯌꯨꯔꯦꯝꯕꯝꯗꯒꯤꯅꯦꯕꯀꯣ ꯎꯝ ꯒꯥꯔꯤꯝ ꯍꯦꯛ ꯂꯥꯛꯑꯗꯤ ꯀꯃꯦꯟꯁꯦ ꯂꯥꯛꯀꯅꯦꯕꯀꯣ ꯒꯥꯔꯤꯝ ꯍꯦꯛ ꯆꯠꯈ꯭ꯔꯗꯤ ꯀꯃꯦꯟ ꯂꯥꯛꯇꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯏꯕꯤ ꯁꯔꯥꯡꯊꯦꯝ ꯍꯥꯏꯕ ꯅꯣꯏꯗꯤ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ꯭ꯔꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯦꯕꯀꯣ ꯇꯤ ꯑꯥꯔ ꯁꯤ ꯇꯤꯡꯀꯥꯎꯔꯒꯣꯡ ꯆꯞꯂꯦꯛ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦꯀꯣ ꯁꯤꯅꯀꯣ ꯒꯥꯏꯔꯦꯝꯁꯨ ꯅꯪꯁꯨ ꯌꯥꯝ ꯆꯝꯃꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯕꯨꯗꯣꯟꯕꯨꯀꯣ ꯑꯗꯨꯒ ꯁꯣꯃꯦ ꯀꯨꯃꯥꯔ ꯍꯥꯏ ꯕꯣꯏ ꯃꯩꯔꯥꯕꯇꯤ ꯍꯥꯏ ꯅꯨꯡꯁꯤꯕ ꯀꯣꯄꯜ ꯂꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯃꯥꯏꯕꯝ ꯃꯩꯔꯥꯕꯇꯤꯕꯨꯀꯣ ꯄꯨꯔꯅꯤꯃꯥ ꯗꯦꯕꯤ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯅꯨꯡꯁꯤꯌꯦ ꯃꯥ ꯃꯁꯛꯇꯣ ꯁꯨꯃꯥꯏꯅ ꯎ ꯂꯩꯗꯣ ꯅꯥꯊꯟꯅꯖ ꯃꯌꯥ ꯌꯥꯎꯗ꯭ꯔꯕꯅꯦ ꯃꯌꯥꯝꯗꯣ ꯃꯥ ꯃꯌꯥꯁꯤ ꯌꯥꯎꯗ꯭ꯔꯕꯅꯦ ꯀꯃꯥꯏꯅ ꯇꯧꯋꯤꯅꯣ ꯈꯪꯗꯦ ꯃꯌꯥꯁꯦ ꯇꯤꯟ ꯆꯥꯕꯗꯒꯤꯀꯣ ꯂꯣꯏ ꯌꯥꯎꯗ꯭ꯔꯦꯕ ꯑꯥꯏ ꯂꯚ ꯌꯨ ꯖꯦꯟ ꯍꯥꯏ ꯑꯥꯔꯌꯟ ꯒꯦꯃꯤꯡ ꯚꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯔꯌꯟ ꯒꯦꯃꯤꯡ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯦ ꯊꯥꯏꯅ ꯑꯥꯔꯌꯟ ꯒꯦꯃꯤꯡ ꯍꯥꯏꯅꯀꯣ ꯑꯧ ꯑꯣꯟꯅꯔꯝꯗꯅꯀꯣ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯊꯥꯏꯅ ꯌꯨꯇꯨꯕ ꯇꯧꯃꯤꯟꯅꯔꯛꯄ ꯌꯥꯝ ꯊꯣꯏꯕꯤ ꯁꯔꯥꯡꯊꯦꯝꯅ ꯍꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯍꯌꯦꯡ ꯋꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯃꯛ ꯀꯥꯟꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯀꯥꯂꯨꯔꯦꯝꯃ ꯀꯁꯟꯒꯥꯏꯂꯤꯌꯨ ꯁꯪꯃ ꯁꯨꯡꯒꯥꯏꯃꯩ ꯇꯨꯅ ꯁꯪꯒꯥꯏꯃꯩ ꯇꯨꯅ ꯁꯨꯃꯩ ꯁꯧꯊꯧ ꯖꯟ ꯐꯥꯎꯊꯣ ꯃꯥꯏꯗꯤꯊꯦ ꯊꯣꯛꯀꯨ ꯍꯛꯈꯤꯗꯦ ꯕ꯭ꯔꯨꯁ ꯀꯥꯃꯩ ꯑꯥꯏꯅꯤ ꯀꯨꯗꯦ ꯂꯝꯂꯣꯜꯂꯨ ꯈꯠꯅ ꯁꯣꯜꯂꯧ ꯑꯣ ꯖꯦꯜꯍꯧꯅ ꯂꯝꯂꯣꯜꯂꯨ ꯍꯥꯏꯕꯅꯦ ꯂꯝꯂꯣꯜꯂꯨ ꯊꯣꯛꯏꯅ ꯃꯩ ꯍꯥꯏ ꯑꯁ ꯂꯝꯂꯣꯜꯂꯨ ꯍꯥꯏ ꯐꯨꯠꯂꯧꯒꯥꯏ ꯃꯈꯩ ꯕ꯭ꯔꯨꯁ ꯀꯕꯨꯏꯅꯦ ꯑꯕꯨꯡ ꯁꯥ ꯇꯥ ꯇꯥ ꯀꯅꯥ ꯍꯥꯡ ꯇꯅꯤ ꯔꯝꯂꯣꯜꯂꯨ ꯍꯣꯏ ꯏꯇꯥꯎ ꯁꯦꯡꯅ ꯁꯥꯕꯒꯪꯀꯣ ꯃꯩ ꯇꯨꯏꯁꯨ ꯁꯥꯕꯒꯪꯀꯣ ꯑꯥꯏꯔꯤꯅ ꯊꯥꯏꯔꯧ ꯃꯩ ꯑꯥꯏ ꯄꯩꯅ ꯁꯣꯏꯃꯩ ꯑꯖꯝ ꯑꯈꯠ ꯁꯨꯅꯅꯤ ꯑꯥꯏ ꯃꯩꯒꯤꯊꯣ ꯁꯦꯡꯅ ꯑꯥꯏ ꯊꯥꯏ ꯃꯆꯪꯊꯦ ꯁꯣꯏꯍꯛꯇꯦ ꯔꯣꯝꯂꯣꯜꯂꯨ ꯍꯥꯏ ꯑꯥꯏ ꯁꯣꯟꯊꯥꯏ ꯃꯆꯪ ꯁꯣꯝꯗ ꯃꯩꯒꯣꯏꯅꯔꯤꯅ ꯅꯦꯠ ꯌꯥꯗꯕ ꯃꯥꯜꯂꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯦꯠ ꯌꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯂꯝꯂꯣꯜꯂꯨꯗꯣ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯨꯁ ꯀꯥꯃꯩꯀꯣ ꯒꯥꯡꯃꯩꯗꯤ ꯑꯕꯨꯡꯔꯦ ꯊꯧꯔꯝ ꯑꯕꯨꯡꯔꯦ ꯊꯧꯔꯝ ꯃꯩꯗꯥ ꯑꯥꯏꯁꯦ ꯂꯩꯁꯥꯡꯈꯣꯡꯗꯒꯤꯅꯦꯕꯀꯣ ꯂꯩꯁꯥꯡꯈꯣꯡ ꯃꯩꯇꯩ ꯑꯥꯏ ꯑꯥꯔꯌꯟ ꯒꯦꯃꯤꯡ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯁꯦ ꯊꯕꯛ ꯁꯪꯅꯕ ꯀꯥꯟꯗ ꯍꯣ ꯄꯨꯟꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯣ ꯑꯔꯦꯟ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯅꯪꯁꯨ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯦ ꯍꯟꯗꯛꯀꯥꯟꯁꯦ ꯁ꯭ꯇꯦꯇꯁꯇ ꯎꯗ꯭ꯔꯦꯅꯦ ꯅꯪ ꯋꯥꯆꯦꯞ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯁꯤꯜꯂꯕꯣ ꯍꯣꯔꯦꯟ ꯊꯔꯣꯏ ꯃꯌꯥꯝ ꯈꯨꯠꯂꯛꯑꯣ ꯕꯥꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟꯁꯦ ꯊꯔꯣꯏ ꯃꯌꯥꯝ ꯈꯨꯠꯂꯛꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯁꯣꯝꯗ ꯈꯔ ꯂꯥꯛꯑꯣ ꯂꯥꯛꯃꯜꯂꯦꯕ ꯑꯩ ꯀꯦꯃꯦꯔꯥ ꯄꯥꯏꯕꯗ ꯌꯧꯗꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃꯀꯣ ꯂꯥꯏꯐꯁꯦ ꯇꯠꯄ ꯃꯥꯜꯂꯦ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯤꯜꯂꯦ ꯇꯦꯛꯁ ꯊꯥꯔꯛꯑꯣ ꯇꯦꯛꯁ ꯊꯥꯔꯛꯀꯦ ꯍꯣꯔꯦꯟ ꯑꯗꯨꯅꯦ ꯍꯣꯔꯦꯟ ꯇꯦꯛꯁ ꯊꯥꯔꯛꯑꯣ ꯑꯗꯨꯒ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯦ ꯑꯄꯨꯗꯨꯁꯨ ꯀꯩꯅꯣꯗꯨꯁꯨ ꯃꯣꯏ ꯑꯩꯅ ꯄꯥꯝꯕꯗꯣ ꯊꯧꯔꯝꯃꯩꯆꯥ ꯅꯥꯁꯨꯃꯩꯆꯥ ꯕꯥꯡꯅꯃꯩꯆꯥ ꯅꯠꯇꯦꯍꯦ ꯃꯥ ꯀꯩꯅꯣꯗꯒꯤꯅꯦ ꯑꯩꯅꯒ ꯀꯣꯡꯕ ꯅꯣꯏ ꯀꯩꯅꯣꯔꯣꯝꯗꯒꯤꯅꯤꯅꯦ ꯎꯝ ꯀꯣꯡꯕ ꯅꯣꯏ ꯀꯩꯕ ꯚꯥꯏ ꯅꯣꯏ ꯂꯝ ꯃꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯑꯃ ꯍꯥꯏꯕꯗꯅꯦ ꯀꯣꯡꯕ ꯑꯗꯥꯏꯗ ꯀꯣꯡꯕꯗ ꯊꯥꯔꯤꯗ ꯋꯥꯡꯈꯩ ꯅꯣꯏ ꯃꯅꯥꯛꯇ ꯅꯣꯏ ꯀꯩꯀꯩ ꯅꯣꯏ ꯀꯩꯈꯨꯒ ꯌꯥꯝ ꯅꯛꯅꯕꯅꯦꯕꯀꯣ ꯅꯪ ꯇꯨꯅ ꯀꯥꯎꯆꯨꯏꯊꯦ ꯁꯣꯅꯤꯌꯥꯇ ꯀꯥꯎꯊꯧꯉꯩ ꯕꯥꯃꯣ ꯁꯃꯣꯜ ꯐꯦꯃꯤꯂꯤ ꯏꯁ ꯕꯤꯛ ꯋꯥꯎ ꯐꯦꯃꯤꯂꯤ ꯊꯣꯡꯀꯨ ꯍꯛꯊꯤꯗꯦ ꯀꯀꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯦꯡꯉꯨꯗꯣ
เบียกมามุกโทษอะไร เบียกประตูพัจเลย บ้า นะเธอยาวนะก็ว้าวพัจเลยพัจเลยเขาไว้ไหมสุดที่ bro and sis hi dex 1v1 ให้บอกว่าอปุยดีกุนดาชารีการเฮาจิ อปูดีกุนดาชาริการครับจีเกอจุนเนี่ยว่าอย่าบะม่วนกัมพูไว้ปะอ๋อน้อยกับคู่ร่วมกันตั้งแต่เนี่ยไอ้จัดแล้วเนี่ยมายุ่งละอปูดูก็ครั้งเดียวเนี่ยอดูอ่างว่าคันมาแล้วมาดูก็กางไม่ดีมให้ปะไอ้คู่ไม่อีใช้แต่ชิมชาไม่ไทยบ่ปีชิมชิมให้ไปดูครั้งแรกปะผมที่ไหนก็ปีนะก็บ้องไม่เนี่ย cái pi nào có bom mình cái ba mình nào có bom mình chứ ta mỗi sim mai mỗi FB đấy cũng mà đi mà mình sẽ băng hông một chút lầy bên này bao qua xem bên đó không thôi bi sarang thêm nôi gì yum đi cây làm đàn nó cây yum gì đi khăng nghe ai gì yum sẽ lấy sang không tới cái này bao qua xin nào mèo không có Yunam Hydrom lấy sang không hay bao đâu Guilty Angel Group 2 Guilty Angel Yam nung xie hai ngày lịch là thằng cái gì xin nào bảo con cái pi mấy đứa tao thô mí cái thế giang của bún có thằng bữa thà chứ thầu hả thầu nè cái pi mấy chàng đang thai nằm cái khăng nghe hay gang mấy điểm thai ấy thôi ở đây đi mày am học dịch xe bani xe xin nào mày am có xin nào mày bani xe học dịch xe 타로이 콘바 짠나바 떠러게고 아두나 이바니세 호직세 뿡수가 탱에 ngasi 타로이 콘너디 하이행세 하락다하다 보고 비디오 남바도 지나오면 아두는 내보고 이나우세 까이 하이도이노 이나우세 까이 하이도이노 까이 하이도이노 이나우세 까이 하이도이노 하이디 아코이 론드로 지나고 까란 케트리아 하이세 하이다 아닝티 아피 네카 장 giang khẩu phúng khổ coi găng ngô gang mấy điểm đằng sau bấm mày giang khẩu phúng màyแต่เขาลังทบานkhẩu phúng mày cho thôi bi sarang thêm love tha raจัดโลlab tha raจัดโลไอ้โฟนปูไม่ใช่ชิ้นน้าไม่เอากว่าโฟนปูใช่หนุ่มไอ้ต้องมันเดี๋ยวดูนี่นะครับที่ลาจะไปใช่โฟนไม่ช่วยยาวเดี๋ยวดูนี่ลาบที่ท้ากับบุตรจะไปใหญ่บอกว่าดูphone chung mấy chung mũi nhau rồi text thalak pro yêu ngon la e bay la tao hay là la noi ani video dum yenge big fan ni karan khetria hay ngai lek na thaga chari chin na boko kai lam dei no hai bne ai se le sang khong yunam hidrom le sang khong dei ne boko batil lo ba sa lo sa se theng ani ba batin lo halu ke me ibani tharoi khol roi hayeng video number phangdana amuk pharak ta ni sinam ya katrisha mosna tarau katrisha handaki tharoi mukbang do aisu yaujage yae su kai de sinam yam yauje au ku di abung nei khat koi gango nong ma koi ra ke ba ko gang mai dim asi cái bác khâu bùm ở khối cái giang khâu bùm đó đi ai số đùm marang lăng tháp ban đã khối mari mà tài am lại bác co khâu bùm nôm đùm làm bi phao bu số đùm yao vi tháp cái cả sắp mà thầm đã lăng tháp ban đó số đùm chặt lên đùm nong mà phát triển nó quay ra cái ta nên có khối ta thô nên bông thế tinh kiên màu về gì đấy mày cố về nong số mà nghe thở rồi không bắt chặt này ở chỗ nong xa khá mua thôi khối học gì co ví dụ không ăn ai amuk là dada thank you biju ko ma bukan thai mai hi khajik se adu ta di miao khoi ni se cái nó tàu vật la ga tharoi khon vật la ga nga sai ki pham ba wai ba ko nong sa muk thop ko ho rồi cho nong sa muk thop ko ho rồi ko gi hingon do na pi so nge nong cha ba ge smai lai to ibani jo myam zik chat na pator ge du di mayam da matang sida kai da thang jari sin naw myam ko
ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯑꯩꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯋꯦꯗꯔꯗꯤ ꯆꯞ ꯃꯥꯟꯅꯩꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯍꯧꯖꯤꯛ ꯀꯥꯏꯗꯒꯤꯅꯣ ꯒꯥꯔꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂ ꯂꯩꯔꯦ ꯑꯩꯁꯨ ꯃꯌꯥꯝ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯀꯣ ꯍꯌꯦꯡꯗꯤ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯌꯦꯡꯁꯦ ꯍꯌꯦꯡ ꯃꯊꯪꯒꯨꯝꯕꯀꯣ ꯍꯌꯦꯡ ꯃꯊꯪꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯄꯪꯕ ꯅꯅꯥꯎ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯣꯛꯀ ꯊꯔꯣꯏꯒꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯆꯥꯔꯗꯣꯏꯅꯦ ꯑꯗꯨ ꯃꯍꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯆꯥꯟꯗꯦꯜꯗꯩꯅꯦ ꯍꯥꯏꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯁꯦ ꯊꯔꯣꯏ ꯈꯨꯜꯂꯨꯔꯒꯦ ꯍꯌꯦꯡ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥꯏ ꯒꯥꯔꯤ ꯅꯪꯁꯨ ꯕꯕꯥꯏ ꯇꯧꯔ ꯂꯥꯎ ꯕꯕꯥꯏ ꯇꯧ ꯃꯥ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯣꯛꯑ ꯂꯩꯔꯤꯗꯣ ꯃꯌꯥꯝ ꯕꯥꯏ ꯑꯩ ꯐꯅꯦꯛ ꯍꯣꯡ ꯂꯩ ꯍꯥꯏꯌꯣ ꯍꯝꯖ ꯃꯌꯥꯝ ꯕꯥꯏ ꯕꯕꯥꯏ ꯃꯌꯥꯝ